ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯩꯁꯥ ꯈꯔ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯊꯣꯏꯅ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯁꯛꯍꯦꯜꯂꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯤꯡꯂꯦꯟꯅ ꯎꯔꯤꯔꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯎꯔꯤꯔꯩ ꯃꯥꯒꯤ ꯐꯖꯕꯗ ꯉꯥꯎꯖꯕ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯍꯦꯟꯕ ꯄꯥꯈꯪ ꯈꯔꯅ ꯎꯔꯤꯔꯩ ꯑꯃꯗꯤ ꯃꯇꯥꯁꯤꯡꯅ ꯐꯤ ꯁꯨꯔꯤꯕꯗꯨ ꯂꯣꯟꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯂꯨꯝꯗꯨꯅ ꯇꯨꯃꯤꯟ ꯌꯦꯡꯂꯤ꯫ ꯊꯣꯞꯄꯅ "ꯉꯥꯎꯔꯦ ꯑꯩꯗꯤ, ꯃꯥꯒꯤ ꯃꯨꯅ ꯆꯨꯝꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡꯁꯤꯗꯅꯤ ꯑꯩꯅ ꯃꯥꯕꯨ ꯀꯠꯆꯔꯤꯁꯦ." ꯊꯣꯞꯄꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯣꯏꯗꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯜꯂꯤ. ꯅꯪꯗꯤ ꯅꯁꯝꯗꯣ ꯀꯛꯂꯤ ꯍꯧꯔꯕꯅꯤꯅ ꯃꯤꯒꯤ ꯃꯁꯝ ꯐꯕꯁꯤ ꯎꯕꯗ ꯆꯥꯛꯏ ꯑꯣꯏꯔꯝꯅꯤ." ꯂꯨꯈꯣꯏꯅ "ꯍꯥꯏꯒꯨꯝꯂꯗꯅ ꯏꯇꯧ ꯊꯣꯛꯄ, ꯅꯪꯒꯤ ꯅꯁꯝꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ? ꯁꯤꯔꯥꯏꯒꯗꯣ ꯂꯨꯈꯝ ꯌꯧꯅ ꯇꯥꯡ ꯂꯩ ꯋꯥꯅꯤ. ꯑꯩꯅ ꯀꯣꯛ ꯇꯥꯡꯂꯤꯁꯤꯗꯤ ꯃꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩ ミꯔꯣꯜꯂꯤꯉꯩꯗ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯈꯤꯕꯒꯤꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯣꯔꯣꯛ ꯆꯥꯔꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯀꯣꯛ ꯇꯥꯡꯖꯔꯝꯃꯣꯏꯗꯧ. ꯑꯩꯁꯦ ꯀꯣꯛꯀ ꯇꯥꯡꯂꯝꯗ꯭ꯔꯗꯤ ꯁꯛꯁꯤꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯔꯝꯗꯧꯅꯤ. ꯍꯣꯏ, ꯍꯧꯖꯤꯛ ꯑꯩ ꯊꯤ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ. ꯍꯧꯖꯤꯛꯁꯨ ꯑꯩ ꯑꯗꯨꯝ ꯐꯖꯔꯤ." ꯂꯨꯈꯣꯏꯅ "ꯐꯖꯔꯦ, ꯌꯥꯝ ꯐꯖꯔꯦ. ꯅꯁꯛꯇꯨꯒ ꯂꯤꯆꯩ ꯃꯔꯨ ꯍꯦꯛ ꯃꯥꯜꯂꯗꯅ." "ꯍꯦꯔꯥ, ꯅꯪꯁꯨ ꯍꯥꯏꯕ ꯌꯥꯔꯦ ꯄꯪꯍꯥꯏ ꯍꯥꯏꯅꯨꯗ. ꯂꯤꯆꯩ ꯃꯔꯨ ꯃꯥꯟꯕ ꯑꯩꯅ ꯅꯣꯏꯗ ꯉꯥꯎꯖꯔꯤꯕ ꯎꯔꯤꯔꯩꯁꯦ ꯀꯣꯛ ꯂꯧꯔꯗꯤ ꯅꯣꯏ ꯏꯇꯩꯃ ꯀꯧꯅꯤꯁꯦ." ꯊꯣꯞꯄꯅ ꯂꯨꯈꯣꯏꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯈꯣꯏꯗꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯉꯣꯟꯗ ꯎꯔꯤꯔꯩꯅ ꯂꯩꯅꯤꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎꯃꯪ ꯎꯔꯤꯔꯩꯗꯨꯅꯤ ꯑꯩꯒꯤꯅꯤ. ꯑꯩꯅ ꯂꯧꯗꯣꯏꯕ, ꯈꯪꯉꯕ? ꯎꯔꯤꯔꯩꯗꯤ ꯈꯣꯏꯗꯨꯝ ꯑꯩꯒꯤꯅꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ." ꯊꯣꯞꯄꯅ "ꯍꯩ, ꯈꯣꯏꯗꯨꯝ ꯍꯥꯏꯕ ꯈꯣꯏꯕꯥꯛ ꯃꯥꯟꯕ, ꯅꯁꯛꯇꯨꯒ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ." ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨ ꯎꯔꯤꯔꯩꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯃꯔꯩ ꯇꯧꯅꯔꯤ꯫ ꯁꯣꯝꯗꯅ ꯎꯔꯤꯔꯩꯒꯤ ꯃꯇꯥ ꯊꯥꯖꯅ "ꯏꯇꯥ ꯃꯌꯥꯝ, ꯑꯁꯤꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯃꯤ ꯈꯔ ꯂꯩꯕ ꯃꯥꯟꯗ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯈꯨꯠ ꯂꯩꯕ ꯔꯨꯝꯁꯤꯗꯁꯨ ꯑꯃꯨꯛ ꯌꯦꯡꯂꯛꯄꯒꯨꯝꯁꯨ ꯇꯧꯏ." ꯊꯣꯏꯅꯨꯅ "ꯍꯥꯏꯒꯨꯝꯂꯗꯅ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯃꯤꯅꯤ. ꯀꯥꯟꯅꯄꯣꯠꯇꯦ. ꯏꯇꯥ ꯃꯌꯥꯝ, ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤ ꯂꯩꯔꯤꯕꯁꯦ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ." ꯑꯁꯤ ꯍꯥꯏꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯍꯨꯝꯅ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯖ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯎꯕꯗ ꯈꯪꯂꯧ ꯂꯧꯔꯛꯂꯝꯃꯤ꯫ "ꯍꯦ, ꯅꯣꯏ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥ?" ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯉꯤ꯫ ꯂꯨꯈꯣꯏꯅ "ꯎꯏꯃ, ꯈꯪꯉꯤꯌꯦ ꯀꯩꯅꯣ. ꯄꯤꯛꯅ ꯄꯤꯛꯂꯤꯕ ꯅꯥꯀꯣꯜꯅ ꯃꯔꯣꯜ ꯑꯃ ꯍꯧꯔꯤꯕ. ꯅꯥꯀꯣꯡꯒꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ. ꯍꯦ, ꯅꯣꯏ ꯑꯍꯨꯝꯒꯤꯁꯦ ꯑꯩꯈꯣꯏꯅ ꯐꯤ ꯁꯨꯔꯤꯁꯦ ꯂꯣꯟ ꯌꯦꯡꯂꯤꯕ ꯍꯥꯏꯗꯨꯔꯥ ꯍꯥ? ꯅꯣꯏ ꯅꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯨꯝꯕꯤ ꯐꯖꯕꯤꯁꯦ ꯎꯖꯗ꯭ꯔꯤꯕꯕ?" ꯂꯨꯈꯣꯏꯁꯨ ꯊꯣꯏꯅꯨꯒꯤ ꯋꯥꯐꯝꯗꯨꯗ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯍꯦꯔꯥ, ꯁꯛꯊꯤꯕꯤ ꯅꯣꯏꯕꯨ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯌꯦꯡꯗꯣꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯌꯦꯡꯕ ꯅꯠꯇꯦ. ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯦ ꯅꯥꯄꯤ ꯐꯣꯏꯔꯝꯕꯅꯤ." ꯊꯣꯞꯄꯅ "ꯃꯥꯅꯦ, ꯑꯩꯈꯣꯏꯗꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯂꯣꯟꯅ ꯎꯔꯤꯔꯩ ꯌꯦꯡꯉꯝꯕꯅꯤ. ꯏꯍꯦ, ꯀꯩꯅꯣꯅꯤ, ꯅꯥꯄꯤ ꯐꯣꯏꯔꯝꯕꯅꯤ ꯍꯥꯏꯕꯅꯤ." ꯊꯥꯖꯅ "ꯅꯥꯄꯤ ꯐꯣꯏꯔꯝꯕꯅꯤ ꯀꯥꯏꯅ. ꯅꯁꯛꯁꯤꯡꯗꯨꯒ ꯃꯥꯜꯂꯤ ꯌꯥꯝꯅ. ꯉꯁꯥꯏꯗꯒꯤ ꯈꯣꯡꯅꯥꯡ ꯃꯔꯨꯝꯁꯤꯗꯒꯤ ꯅꯥꯀꯣꯛꯇꯣ ꯆꯦꯞꯊ ꯌꯦꯡꯉꯛꯏꯗꯣ ꯈꯪꯂꯝꯃꯣꯏꯁꯤꯔꯣ? ꯀꯔꯤ ꯊꯣꯛꯅ ꯇꯧꯖꯁꯦ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ. ꯄꯥꯈꯪ ꯅꯨꯔꯥ ꯊꯥꯡꯁꯤꯡꯁꯤꯗꯤ." ꯊꯥꯖꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯣꯏꯗꯨꯝ ꯑꯗꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ "ꯀꯔꯤ? ꯄꯥꯈꯪ ꯅꯨꯔꯥ ꯊꯥꯡ ꯀꯥꯏꯅ ꯂꯩꯁꯥꯕꯤ ꯈꯨꯅꯤꯡ ꯀꯥꯏꯁꯤꯗꯤ." "ꯍꯣ, ꯈꯨꯅꯤꯡ ꯀꯥꯏꯖꯔꯁꯨ ꯑꯩꯈꯣꯏꯗꯤꯅꯦ ꯅꯣꯏꯗꯧꯅ ꯁꯛ ꯊꯤꯗꯦ. ꯁꯛ ꯐꯖꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯍꯧꯖꯤꯛꯇ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯒꯤ ꯆꯦꯞꯊ ꯂꯣꯟꯅ ꯌꯦꯡꯉꯛꯏꯗꯣ?" ꯈꯣꯏꯗꯨꯝ ꯑꯗꯨ ꯊꯥꯖꯒꯤ ꯃꯃꯥꯏ ꯃꯄꯥ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨ ꯈꯨꯖꯤꯜꯂꯒ "ꯍꯥꯏꯌꯣ, ꯍꯣꯏ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ ꯅꯪꯉꯣꯟꯗ ꯌꯦꯡꯕ ꯅꯠꯇꯕꯗꯣ. ꯑꯩꯈꯣꯏꯗꯤꯅꯦ ꯎꯔꯤꯔꯩꯗꯤ ꯌꯦꯡꯖꯕ, ꯈꯪꯂꯕꯣ? ꯁꯛꯊꯤꯕꯤ, ꯍꯧꯗꯣꯡ ꯃꯤꯁꯪ ꯊꯥꯡꯕ ꯃꯥꯟꯕꯤꯁꯤꯗꯤ." "ꯀꯔꯤ? ꯑꯩꯕꯨ ꯍꯧꯗꯣꯡ ꯃꯤꯁꯪ ꯊꯥꯡꯕꯤ ꯃꯥꯟꯕꯤ ꯀꯥꯏꯅ? ꯅꯪ." ꯑꯁꯤ ꯍꯥꯏꯅ ꯊꯥꯖꯗꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯈꯣꯏꯗꯨꯝꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯂꯥꯝꯂꯒ ꯐꯣꯏꯔꯛꯂꯝꯃꯤ꯫ "ꯑꯌꯣ, ꯊꯥꯖ, ꯊꯥꯗꯣꯛꯅꯦ. ꯀꯩꯅꯣꯅꯦ, ꯃꯤꯒꯤ ꯃꯁꯝꯁꯤꯕꯨ ꯂꯧꯍꯣꯟ ꯐꯣꯏꯕꯗꯧꯅ ꯍꯦꯛꯇ ꯐꯣꯏꯌꯦꯃꯤ. ꯊꯥꯗꯣꯛꯅꯦ ꯍꯤꯡꯆꯥꯕꯤ." ꯑꯁꯨꯝꯅ ꯊꯥꯖꯅ ꯈꯣꯏꯗꯨꯝꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯗꯨ ꯎꯔꯤꯔꯩ, ꯊꯣꯏꯅꯨ, ꯊꯣꯞꯄ ꯑꯃꯗꯤ ꯂꯨꯈꯣꯏꯅ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯗꯨꯝ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯕꯗ ꯊꯥꯖ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ "ꯇꯁ, ꯈꯪꯕ꯭ꯔꯥ, ꯃꯤ ꯎꯁꯤꯠꯇꯕ." ꯎꯔꯤꯔꯩ ꯃꯇꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯇꯥ, ꯅꯪꯁꯤꯗꯤ ꯑꯉꯝ ꯑꯔꯥꯏ ꯌꯥꯝꯅ ꯈꯪꯗꯦ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥꯗ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯤꯁꯤꯕꯣ? ꯅꯨꯄꯥꯒ ꯃꯥꯟꯅꯩꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯁꯛꯇꯥꯗꯣ ꯅꯨꯡꯁꯤꯔꯛꯇꯕ."
Thoinuna nokladuna. Ngasayne, ida, aina khanaba khamdokpa saraka ta khoidumdo mananganda kujin kakchiktatpani. Thazana. Oh, adugira mada amu khanglaw laureido. Asi haina Thoinu amadi Thaza nokli urire mata anido onsinduna. Ibema noini sidi minigi hijinba yade pura phawbini. Thoinuna. Mani akoindi aphawbini. Aduga nangni ingsabi tapjabi. Mingondane wakan haiba ngamjadabi sonjabi. Is yareko. Adugi saru lawi tani pi subase amuk tana loisilukisi. Asi haina urire pukri mapal adu tamna satke tawbaga makok adu khangau ngauraklammi. Aduga thuk lawang phawraktuna urire nakal amada sentoktuna. Uriregi mataw aduda mata anidu pakatna sensilagtuna Thoinuna. Ita kaidoragi nangbo? Thazana as humangana pikakari tawrise. Asi haina Thaza magi pisi eduna uriregi maraibakta kakhalibu humanga tu tap napthokpi. Thazana ita urire nang kaidorage nasangamjaba. Kaishut urida now pisingsa sasa sudoklaga yumdanap tawrase. Asumna laisabi ahumadu magi pisingdu suba loiraga mayum dana kirami. Urire mayum yoraklabada magi ningol kada thariba phamung aduda phamduna. Karino aingodat uribase aina sinna hipsi sumnatra. Asi haina urire surasangum hodoktuna. Ai tabi baga unadaba yade. Asumna numit asisu hawkirami. Asumna hapta amagi matungdani urire maga nungsinazaba pibaga unarami. Tabiba aigi khoisi khada nangi imatum ama mitamne ai nangi nasagi mama oigadawre. Ha kari haiba asengmani tabiba aigi oiriba pibamse abokna khanglakjini aibu nangi yumda pusinbiro. Karigumba abokna khanglaklabadi ai miwa maisa swadana tarani. Urire matam khara nang yumda leikho. Hojik ikoi ise luhungdagi thabak yamna sini. Hojik aina nangbu yumda pusinba haibase ima pabana soijan sawani. Aduna kona tapna ingna ise luhungkraba matungda nangbu aini yumda pusilagi. Kuina di ngaiba yaroi. Aigi pibamse kuina lotuna thamba yaroi. Aisu khangi urire namana saba soidana aina aigi yumda pusingani. Adubu warasu wana nang matam khara thangdi ngayo. As khangje koksi yamna sai. Karisu awa wakal khanganuse adugi saru ai wakal khalaga leito. Aikoi se luhungkibaga nangboina aikoi yumda pusiladawni. Asengba asengba ado akoinagi isagi mamingsibo kai kausige. Urire ikaina lon taduna khangdena tabibana kauningba makause. Adu oirabadi nupa oiragana kaifa aduga nupi oiragana lingsel yabra. Yai angang maming thonbaga yam hairami. Ohaibani aidi ado nangbu kai saninge nangna saning mairo ai leiramge. Kaisu saningdeda saningdaba yaroi nangna saning mairo se ai leigeba. Adoidi chini henga leiramo. O leithoga loire kaino sini henga na ngauzabi oine hek tawradana. Ado urire sidagidi aikoini toina unnaba phanglaroi. Isi luhungbagi yum semjin phawrani. Aduna thabak leithokpa yaroi. Urire nungaitana adudi kuina nangbu uba phanglaroine. Ado tabiba noi si luhungba loibaga nang aibu soidanadi noyumda pusiluko. Haina haujikti phari tha mari manga hairakladi aigi phibamse ohomba mayam laklani. Aduna mina khanglakadra haina ayami pai. Ho adugi matamga yauroi nangna ngairabada tha ama makhai muktani kaisuktabi paiba tawgano. Asumna anidu wari watai ngahak tawraba tungda mayum hanakirami. Adubu somda pibadi mana mayum halakpada magi mama amadi masina mabu yamna nganglami. Pibagi mama hiyainuna hai nangna nupi masa makhangni haisidi magi mama mapa leitabi lamza masa urire haiduga oire. He nangna mari leinabi nupi masado madugane nang yaptru lapthokna ko pupang sudabi lana sudatnabi mana hiyaino yumsida ima oibidi khat yaroi. Nangne aibu wa adirak suna ngangnahangan nangna pabungda karigumba lamza sara pupang sudabidugane nusidai haiba tarabadi nang kayana tai saroi sagai sigi maisu phangdano hairibasi. Asi haina pibagi mama hiyaino adu ngangang duna thoki. Mama na thokrabada
ꯄꯤꯕꯥꯒꯤ ꯃꯁꯦ ꯇꯝꯅꯥꯅ ꯃꯧꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯅ ꯅꯍꯥꯟꯈꯩ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯤꯁꯤꯗꯤ ꯃꯥꯒꯤ ꯂꯝꯖꯥ ꯁꯔꯥ ꯃꯕꯣꯛꯁꯤ ꯅꯝꯅꯝꯕꯤꯅꯤ ꯌꯣꯛꯄꯤ ꯎꯔꯤꯔꯩ ꯑꯣꯏꯔꯦ. ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯝꯅꯤꯅ ꯈꯜꯂꯨꯔꯒ ꯑꯁ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯁꯤꯒ ꯅꯪꯅ ꯇꯧꯊꯣꯔꯛꯂꯤꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩꯗ. ꯏꯆꯦ ꯅꯨꯡꯁꯤꯕꯗꯕꯨ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯄꯨꯄꯥꯡ ꯁꯨꯕ ꯁꯨꯗꯕ ꯍꯥꯏꯅ ꯑꯃꯨꯛ ꯈꯥꯏꯕ꯭ꯔꯣ? ꯑꯁ ꯈꯪꯈ꯭ꯔꯦ ꯅꯪꯁꯦ. ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯅꯤ. ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒ ꯉꯥꯏꯁꯦꯟ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯤꯡꯅ ꯍꯥꯏꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒ ꯉꯥꯏꯁꯦꯟ ꯑꯣꯏꯅꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯌꯥꯗ꯭ꯔꯤꯕꯅꯤ. ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯄꯤꯗꯠ ꯐꯥꯗꯠꯄꯤ ꯎꯔꯤꯔꯩꯗꯣ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯃꯥꯡꯗ ꯆꯪꯁꯤ ꯁꯤꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯤ. ꯏꯕꯨꯡꯉꯣ ꯅꯪ ꯄꯥꯕꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ. ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯗꯤ ꯃꯤꯌꯥꯝꯅ ꯏꯖꯠ ꯇꯧꯅꯔꯤꯕ ꯁꯥꯒꯩꯅꯤ. ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯄꯨꯄꯥꯡ ꯁꯨꯗꯕꯤ ꯂꯥꯏꯔꯕꯤ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯅꯪꯕꯨ ꯄꯥꯕꯅ ꯁꯣꯏꯗꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯕ ꯇꯥꯔꯦ. ꯅꯪ ꯑꯩꯈꯣই ꯄꯥꯕꯒꯤ ꯃꯁꯤꯡ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ. ꯅꯪ ꯋꯥꯈꯜ ꯇꯥꯎ. ꯑꯁꯤ ꯍꯥꯏꯅ ꯄꯤꯕꯥꯒꯤ ꯃꯆꯦ ꯇꯝꯅꯥꯁꯨ ꯊꯣꯛꯈꯤꯔꯝꯃꯤ. ꯄꯤꯕꯥ ꯃꯀꯣꯛ ꯑꯗꯨ ꯄꯨꯕ ꯉꯝꯗ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯗꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯎꯔꯤꯔꯩꯅ ꯑꯩꯒꯤ ꯏ ꯃꯇꯨꯝ ꯑꯃ ꯅꯥꯎꯄꯨꯔꯤ. ꯃꯐꯝꯗꯁꯨ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯒꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ. ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯤꯅ ꯑꯩꯒꯤ ꯃꯔꯤꯗ ꯑꯌꯦꯠꯄ ꯄꯤꯔꯦ. ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯨꯔꯒꯅ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯕ ꯃꯔꯤ ꯇꯠꯅꯒꯗꯧꯔꯤꯕ. ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯄꯤꯕꯥꯒꯤ ꯃꯆꯦꯒ ꯃꯃꯥꯒꯅ ꯄꯤꯕꯥꯗ ꯎꯔꯤꯔꯩꯒ ꯂꯥꯞꯊꯣꯛꯅꯧ ꯍꯥꯏꯅ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯄꯤꯕꯥꯒꯤ ꯃꯆꯦ ꯇꯝꯅꯥꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ. ꯑꯗꯨꯕꯨ ꯄꯤꯕꯥ ꯃꯥꯗꯤ ꯃꯆꯦ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯎꯔꯤꯔꯩꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯟꯒꯦ ꯍꯥꯏꯈꯤꯕꯗꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗ ꯑꯌꯦꯠꯄ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯎꯔꯤꯔꯩꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯆꯠꯈꯤꯗ꯭ꯔꯦ. ꯁꯣꯝꯗ ꯎꯔꯤꯔꯩ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯨ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ. ꯃꯁꯨꯒꯤ ꯃꯇꯧꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯕꯣꯛꯁꯨ ꯆꯤꯡꯅꯔꯛꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯎꯔꯤꯔꯩ ꯀꯞꯇꯨꯅ ꯂꯩꯔꯤ. ꯇꯥꯕꯤꯕ ꯅꯪꯕꯨ 이마 이자 ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯀꯔꯤꯒꯤꯅꯣ 이마 이자ꯕꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯕ? ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ. ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯑꯩꯒꯤ ꯄꯤꯕꯨꯡꯗ ꯌꯥꯎꯔꯕ ꯏ ꯃꯇꯨꯝꯁꯦ ꯅꯪꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ? ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯇꯥꯕꯗ ꯃꯕꯣꯛ ꯂꯩꯃꯍꯜ ꯑꯗꯨ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯣ? ꯑꯩꯅ ꯆꯤꯡꯅꯔꯝꯕꯁꯦ ꯆꯨꯝꯂꯦꯗꯅ. ꯅꯪꯅ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯣ. ꯎꯔꯤꯔꯩ ꯏꯄꯥ ꯄꯥꯈꯠꯅ ꯑꯕꯣꯛ ꯈꯨꯝꯃꯣ ꯍꯥꯏꯕꯅꯤ. ꯅꯆꯤꯟꯗꯣ ꯈꯨꯝꯃꯣ. ꯎꯔꯤꯔꯩ ꯃꯕꯣꯛꯀꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ. ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯈꯨꯝꯂꯔꯣꯏꯗ꯭ꯔꯥ? ꯍꯥ ꯈꯨꯝꯃꯣ. ꯅꯆꯤꯟꯗꯣ ꯈꯨꯝꯃꯣ ꯍꯥꯏꯕꯅꯦ. ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯍꯜ ꯃꯥꯁꯨ ꯃꯁꯨ ꯅꯨꯄꯤꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯅꯣꯝꯃꯤ. ꯍꯥꯏꯌꯣ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯀꯅꯥꯅꯣ? ꯍꯥꯏꯌꯣ. ꯑꯕꯣꯛ ꯄꯤꯕꯥꯅꯤ. ꯄꯤꯕꯥ ꯍꯥꯏꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯆꯤꯡꯂꯦꯟꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯗꯣ. ꯃꯥꯅꯤ. ꯃꯥꯡꯂꯦ. ꯑꯕꯣꯛꯀꯤ ꯕꯦꯝꯃ ꯃꯥꯡꯂꯦ. ꯃꯤꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯀꯨꯠꯈ꯭ꯔꯕ ꯁꯥꯒꯩ ꯅꯥꯇꯩ ꯂꯤꯡꯈ꯭ꯔꯕ ꯂꯥꯏꯔꯕ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯕ ꯉꯝꯗꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯄꯪꯂꯤꯕ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯆꯥ ꯑꯗꯨꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯔꯨꯔꯤꯕ? ꯅꯠꯇꯦꯕꯣ. ꯑꯕꯣꯛꯀꯤ ꯋꯥꯈꯜꯗꯨ ꯂꯥꯜꯂꯦ. ꯄꯤꯕꯥꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ. ꯃꯥꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ. ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯈꯛ ꯃꯤꯅꯝꯕ. ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯈꯤꯅꯤꯌꯦꯕꯣ. ꯐꯩ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯅꯪꯕꯨ ꯄꯨꯁꯤꯜꯂꯕꯗꯤ. ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯪꯕꯨ ꯃꯤꯔꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯃꯥꯡꯗ ꯁꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯕꯗꯤ ꯅꯪ ꯅꯕꯣꯛ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯎꯒꯗꯕꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ. ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ. ꯑꯗꯨꯕꯨ ꯄꯤꯕꯥ ꯃꯥꯗꯤ ꯎꯔꯤꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ. ꯎꯔꯤꯔꯩ ꯃꯥꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏꯗꯁꯨ ꯅꯤꯡꯐꯨ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯎꯔꯤꯔꯩꯒꯤ ꯃꯇꯥ ꯊꯥꯖꯒ ꯊꯣꯏꯅꯨꯒꯗꯨ ꯎꯔꯤꯔꯩꯒꯤ ꯃꯅꯥꯛꯇ ꯋꯥꯈꯜ ꯋꯥꯅ ꯐꯝꯂꯤ. ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯎꯔꯤꯔꯩꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ. ꯊꯥꯖꯅ ꯏꯇꯥ ꯄꯤꯕꯥꯗꯣ ꯑꯩꯈꯣꯏꯅ ꯅꯪꯒ ꯎꯅꯅꯕ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯥꯎ ꯆꯦꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ. ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯄꯤꯕꯥ ꯍꯥꯏꯕꯗꯣ ꯃꯗꯨ ꯐꯅ ꯐꯕ꯭ꯔꯥ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯃꯤ.
ꯑꯁꯤ ꯍꯥꯏꯅ ꯊꯥꯖꯕꯗꯤ ꯊꯣꯏꯅꯨ ꯑꯗꯨ ꯄꯤꯕꯥꯕꯨ ꯉꯥꯡꯂꯤ ꯎꯔꯤꯔꯩ ꯃꯥꯗꯤ ꯃꯇꯥ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯁꯤꯟꯕ ꯇꯧꯗ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯂꯩꯃꯍꯜ ꯆꯪꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯥꯔꯛꯇ ꯇꯥꯔꯛꯂꯕ꯭ꯔꯥ ꯍꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯗꯨꯒꯤ ꯄꯤꯕꯥ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯂꯧꯕ ꯂꯥꯛꯑꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯅ ꯅꯪꯒꯤ ꯃꯔꯝꯗ ꯃꯁꯤ ꯉꯥꯡꯅꯔꯦ ꯅꯍꯥꯛ ꯊꯛ ꯂꯩꯑꯣꯏꯈ꯭ꯔꯕ ꯅꯄꯥ ꯅꯃꯥꯗꯨ ꯐꯥꯎꯕꯅꯦ ꯃꯤꯅ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯅꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏ ꯐꯤꯔꯨ ꯈꯨꯝꯂꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯍꯜ ꯄꯦꯟꯗꯅ ꯉꯥꯡꯂꯤ ꯂꯩꯃꯍꯜꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯎꯔꯤꯔꯩ ꯍꯤꯛꯅ ꯀꯞꯂꯤ ꯊꯣꯏꯅꯨ ꯃꯇꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯏꯅꯨꯅ ꯂꯩꯃꯍꯜꯕꯨ ꯊꯦꯝꯗꯨꯅ ꯄꯨꯊꯣꯛꯈꯤ ꯊꯥꯖ ꯎꯔꯤꯔꯩꯗ ꯌꯦꯡꯗꯨꯅ ꯏꯇꯥ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯔꯤ ꯋꯥꯅꯣ ꯏꯇꯥ ꯇꯥꯕꯤꯕꯥꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯅꯪꯅ ꯑꯣꯏꯅ ꯇꯥꯕꯤꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯅꯪꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯨꯔꯣ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯔꯔꯣꯏ ꯁꯨꯝ ꯀꯨꯏꯊꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯂꯅꯤ ꯎꯔꯤꯔꯩ ꯃꯥꯁꯨ ꯃꯇꯥ ꯊꯥꯖꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯅꯤ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔ ꯃꯇꯝꯗ ꯎꯔꯤꯔꯩ ꯃꯃꯥꯏꯗ ꯐꯤ ꯑꯃ ꯌꯦꯠꯁꯤꯟꯗꯨꯅ ꯄꯤꯕꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯄꯤꯕꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯎꯔꯤꯔꯩ ꯄꯤꯕꯥ ꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯇꯥꯕꯤꯕꯥ ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯨ ꯑꯩꯅꯦ ꯎꯔꯤꯔꯩꯅꯦ ꯇꯥꯕꯤꯕꯥ ꯃꯤꯀꯨꯞ ꯐꯥꯗꯦ ꯄꯤꯕꯥ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯍꯥꯛꯄꯨ ꯎꯕꯗ ꯎꯔꯤꯔꯩ ꯆꯦꯠꯅ ꯄꯤꯕꯥꯕꯨ ꯀꯣꯟꯖꯗꯨꯅ ꯍꯤꯒꯤ ꯀꯞꯂꯛꯂꯝꯃꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯕ ꯏꯆꯥꯒꯩꯒꯅ ꯅꯪꯕꯨ ꯂꯥꯛꯄ ꯀꯌꯥ ꯋꯥꯅꯉꯥꯏ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯏꯃꯥ ꯏꯆꯥꯅ ꯀꯌꯥ ꯋꯥꯏ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯇꯥꯕꯤꯕꯥ ꯑꯁꯤ ꯍꯥꯏꯅ ꯄꯦꯟꯗꯅ ꯋꯥ ꯀꯌꯥ ꯍꯥꯏꯗꯨꯅ ꯀꯞꯆꯔꯤ ꯇꯥꯟꯖꯥꯗꯨꯗ ꯄꯤꯕꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯤꯡꯂꯦꯟ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯃꯃꯥ ꯃꯄꯥ ꯎꯕꯗ ꯄꯤꯕꯥ ꯃꯉꯣꯟꯗ ꯀꯣꯟꯖꯗꯨꯅ ꯄꯦꯟꯗꯅ ꯄꯥꯎꯗꯝꯖꯔꯝꯕꯤ ꯃꯍꯥꯛꯄꯨ ꯈꯪꯏꯟ ꯏꯟꯊꯣꯛꯏ ꯎꯔꯤꯔꯩ ꯈꯣꯡꯐꯝ ꯑꯅꯤ ꯑꯍꯨꯝ ꯍꯟꯗꯨꯅ ꯇꯥꯏ ꯍꯤꯌꯥꯏꯅꯨ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯎꯔꯤꯔꯩꯕꯨ ꯂꯥꯛꯊꯕ ꯍꯧꯔꯛꯂꯝꯃꯤ ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯀꯔꯤꯅꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯀꯞꯂꯥꯎ ꯇꯧꯔꯤꯕꯁꯦ ꯍꯥ ꯀꯔꯤꯒꯤꯅꯣ ꯅꯃꯥ ꯅꯄꯥ ꯂꯩꯇꯕꯒꯤ ꯍꯧꯅꯕꯤ ꯋꯥꯔꯛꯇꯕ ꯃꯄꯥꯜ ꯊꯣꯛꯂꯕ꯭ꯔꯥ ꯏꯕꯦꯝꯃ ꯅꯪ ꯍꯥ ꯋꯥꯔꯛꯇꯕꯗ ꯃꯄꯥꯜ ꯊꯣꯛꯂꯕ꯭ꯔꯣ ꯏꯃꯥ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯋꯥꯔꯛꯇꯕꯤꯅꯤ ꯈꯟꯕꯤꯒꯅꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏꯕ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯑꯩ ꯇꯥꯕꯤꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯕꯅꯤ ꯏꯃꯥ ꯑꯩꯕꯨ ꯅꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯁꯥꯒꯩ ꯑꯁꯤꯒꯤ ꯏ ꯃꯇꯨꯝ ꯑꯃ ꯅꯥꯎꯄꯨꯔꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯎꯔꯤꯔꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯤꯕꯥꯒꯤ ꯃꯄꯥ ꯁꯤꯡꯂꯦꯟ ꯑꯗꯨ ꯃꯃꯤꯠ ꯏ ꯀꯥꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯂꯝꯃꯤ ꯄꯤꯕꯥ ꯃꯄꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯏ ꯃꯍꯥꯛꯀꯤ ꯃꯄꯥ ꯌꯥꯝꯅ ꯁꯥꯎꯔꯤ ꯍꯥꯏꯕꯁꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯇꯥꯛꯂꯤ ꯌꯥꯏꯅꯨ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯩꯃ ꯀꯌꯥꯇ ꯉꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯄꯥ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯉꯥꯡꯁꯤꯕꯨ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯕ ꯁꯥꯏꯅꯦ ꯃꯁꯦ ꯑꯁꯤ ꯍꯥꯏꯅ ꯎꯔꯤꯔꯩꯒꯤ ꯃꯃꯥꯏꯗ ꯍꯤꯌꯥꯏꯅꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯍꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯪꯅ ꯑꯩꯒꯤ ꯁꯦꯡꯂꯕ ꯌꯨꯝ ꯑꯁꯦ ꯉꯥꯡꯊꯣꯛꯄꯤꯒꯗꯧꯔꯦꯅꯦꯍꯦ ꯅꯠꯇꯦ ꯏꯃꯥ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥꯗꯤ ꯇꯥꯕꯤꯕꯥꯅꯤ ꯅꯠꯇꯦ ꯏꯃꯥ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯃꯄꯥꯗꯤ ꯇꯥꯕꯤꯕꯥꯅꯤ 이만에 다사졌소. 다비바나 항비 다비바 생만 전부도 이만에 하이비요. 하이 누비 마사스는 하이브스 가리요. 만 하이브스 숨브라. 하 누비 마사스는 하이브스는 아스 모이려버리네. 난 나시되게 애기 이사는 트러버니. 아생모도 쿠모. 비바 mama amadi mapada kina yinglaklami. Bibagi mapa singlen adu makutta pariba saisu adu lemay de kakaksudu na masagi pa kumngay. Biba kumbangamda tuminalay. Hiyay nuna. Hay! Nanado tadra nang kummo haibrin na sindo! Biba amugtang urirayta yingdo na tapna sum na hayraglami. Mahak na naupuriba ngangse. Ay inatima. Bibagi pa kumtabada uriray madi asab mitam amagumna karimta haibangamda duminalip to laikre. Hiyayno amadi singlendi masagi pa kumda akamino kamanokli. Hiyayno uriray doon sinduna. Hey! Lamchat may dabi! Hawzikti! Nang nanawpuri ba ang nga dugi mapado? Ay isa na trabani na sakmikro! Huh! Kiyam ngami niya! Bima! Nang siya! Nupa ka naga! Natabali sa salaga! Ay isa daga niya!
maral pisindana hai nang khara thunane sakrusa natrabdi nang ai ikuta soinlabaki sirani nang urirai miroina mamit yengna bibada yengduna si oireko nangna ai nungsi haina haikibado nangbu nungsi bagidaba aigi thawai haksang phawba nafamda kajakibani aduga nangnadi aibu hey ikai khangdabi nang aina satlu harisi tadra ha masi ai tawgi masi ikai khangdabi lamchat laidabi ngasidi nang hiyainu kanano khangan bataridana asi haina hiyainuna uririgi masamadu phoiduna soro singduna laktuna illi biba masu urireibu nungsidabadi natte adubu mamampabu kibana uriregi damak lepa ngamlamde asumna urireibu bibagi mama hiyainuna thina phubiduna tanthok piraklammi urirei angaubi amagum masamana iphafana mayumda halaklammi mani mungsanglakpadadi magi mumuk lei mahaldu lamyaida liaptu leirammi urirei mabok ubada abo nang kadai salurino abo ai kumo na sindo kadai saluribano ha nangna saluribu mafam atuda nangi sangjaba pibiraktraba natro abo kaurakan aingondda nangbu isu oina phangjarubada asidi mi amangda ai ikai phiru khumledana nangda sikro asi haina leimahal masunupi urireibu phurammi leimahal masubu phukai pudoklaga masubu chena mathada mukon sinduna hikna kappi aboki thoibi karigino nangna aboku asokyamda wahali basibo kullai kaina nangi maramda gangnari basi abada aboki thamoidi machen tada kairine mangida ko aboki thoibi nangse urirai su kariso haida mabokta chena kon sinduna kappi adubu leimahal adu khangaudana sor puina holaklammi maboki matauda urirai pakhatna abok nang kaidorage abok isu thoibi abok ya ware asi tamak hairamlaga leimahal mamit adu tapna uisinki urirai maboki masadu nomduna abo aina kaurisi tabro abo urirai kauribadu leimahal madi amuk hana kumlakidre mikup asida leimahal ge aroiba yahip tankhirami urirai mabogi thawa yaujaba haksang adu konduna abo hogano abo nasuai khanbada waraduna laibak palasi thadokuna challabra abo se hogano mit pago ai bukana gale ai bano nasubu kana da sinaram ki abo nasubu kana da sinaram ke asumna urireina kapalau batabada yumthangnabagi misingsu mahi sangnaraklami asumna leigai misingna hauhau tawduna leimalbu leirol sansilami bibha masu uriregi mabok leitra haiba pau tarami aduma mama pana hena kiba amadi mama pana hena lumna laukibana urirei magi manakta lakpa ngamlamde asumna matamgi matung inna leimalgi mathau mangamsu loikirami adubo leikai aduda uriregi miwangang badi nongmogi sum hengalaklammi nongmogi numitni urirei sadabada yadabanina insang napi khara leigi haina potpham amada laktuna kari kaino khara leiri adubu ma ubada leigagi mauna kharana asumna hainai as hausikanse ikai khangdo mi yam leire ko aidi moisingse ubada haina dabana mawamanam isa ningolgane poktok tale hayewai moigumna taro kadra khanbada mau amana mu haire hoi bema mi makha pole mama mapana warak pida masana tawbagi wani nang aigi isana niya asumna tawgadaba nate atopa mau amana mu masakati ingsatab sabi mal adugadi mona sengaw lakpi oiraga leiran yam ngamida hangsikangi leisabisingse nupisingduna sanaribu waridu urireisu tarami aduma tasinada mafamadu thadokduna mayumda halaklammi mana mayumda halakpagi lambida leigagi pakhang ngausinabasingna mabu laknaraklammi urirei kai saluino kumdabiga sakini ngai ko wari ngang sanagisi yam pongi urirei nong phadoksu ikoi koirusidna asi haina nupasing aduna uriribu laknari na pakhang sing aduna urida laknabadu ubada ahal nupi amana
ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯆꯩꯔꯛꯂꯝꯃꯤ. ꯍꯩ, ꯋꯥꯔꯛꯇꯕ ꯃꯆꯥ ꯁꯥ, ꯅꯌꯥ ꯌꯥꯊꯤ ꯊꯥꯡꯕꯁꯤꯡꯗꯣ ꯍꯤꯒꯠꯇꯅ ꯂꯝꯕꯤ ꯆꯠꯄ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯂꯛꯅꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥ? ꯁ꯭ꯋꯥꯏꯗꯅꯦ ꯅꯨꯄꯤ ꯂꯛꯅꯔꯒ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯠꯂꯣ. ꯅꯌꯥ ꯌꯥꯊꯤ ꯊꯥꯡꯕꯁꯤꯡꯗꯣ ꯁꯦꯡꯅ ꯁꯦꯡꯗꯣꯛꯁꯣ. ꯌꯥꯊꯤ ꯉꯥꯛꯇ ꯉꯥꯏꯔꯦ. ꯑꯍꯜ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯇꯜꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯎꯔꯤꯔꯩ ꯃꯥꯗꯤ ꯃꯌꯨꯝꯇꯕꯨ ꯌꯧꯍꯧꯔꯕꯗꯤ ꯈꯟꯅ ꯄ꯭ꯔꯞ ꯆꯠꯂꯤ. ꯃꯥꯅ ꯃꯔꯨ ꯂꯨꯛꯊꯅ ꯇꯨꯁꯣꯟ ꯃꯥꯁꯣꯟꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯁ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ. ꯎꯔꯤꯔꯩꯒꯤ ꯃꯇꯧꯁꯦ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯁꯝꯖꯔꯕꯤ ꯎꯔꯤꯔꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯁꯤꯕꯣ? ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯅꯨꯄꯥꯗꯣ. ꯑꯗꯨꯅꯤ ꯏꯆꯦ, ꯃꯤꯁꯤꯡꯅꯗꯤ ꯎꯔꯤꯔꯩꯇꯕꯨ ꯃꯔꯥꯜ ꯁꯤꯕꯤꯔꯤ. ꯂꯥꯜꯂꯤꯕꯗꯤ ꯅꯨꯄꯥꯗꯨꯁꯨꯅꯤ. ꯑꯁ, ꯈꯪꯗ꯭ꯔꯦꯗ. ꯏꯆꯥ ꯎꯔꯤꯔꯩꯁꯦ ꯌꯥꯝ ꯐꯕꯅꯤ. ꯑꯩꯁꯨ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄꯒ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯐꯪꯒꯗꯧꯔꯤꯕꯅꯤꯀꯣ. ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯤ ꯃꯧꯁꯤꯡꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯎꯔꯤꯔꯩꯒꯤ ꯃꯇꯥꯡꯗ ꯉꯥꯡꯅꯔꯤꯕꯁꯤꯗꯤ ꯇꯥꯕꯒ ꯉꯝꯕ ꯅꯠꯇꯦ. ꯑꯁꯤ ꯍꯥꯏꯅ ꯑꯍꯜ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ. ꯁꯣꯝꯗ ꯎꯔꯤꯔꯩ ꯃꯌꯨꯝ ꯍꯜꯂꯛꯂꯕꯗ ꯄꯦꯟꯗꯅ ꯀꯞꯂꯤ. ꯃꯁꯤ ꯄꯨꯝꯕ ꯇꯥꯕꯤꯕ ꯅꯪꯅꯅꯤꯀꯣ. ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯉꯁꯤꯗꯤ ꯑꯩ ꯃꯩꯁꯥ ꯂꯥꯡꯂꯦ. ꯅꯪꯕꯨ ꯊꯥꯖꯔꯨꯕꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯅꯐꯝꯗ ꯀꯠꯆꯈꯤꯕꯅꯤ. ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯄꯤꯔꯥꯏ ꯄꯤꯔꯝꯂꯦ. ꯍꯦ ꯅꯨꯡꯁꯤꯕ, ꯅꯪ ꯂꯩꯔꯝꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯕꯅꯦ. ꯑꯕꯣꯛꯄꯨꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯦ. ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯀꯣ ꯇꯥꯕꯤꯕ. ꯑꯩꯅ ꯄꯤꯕꯣꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯍꯌꯦꯡ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄꯒ ꯃꯤꯅ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥ ꯍꯥꯏꯅ ꯁꯣꯏꯗꯅ ꯂꯛꯅꯕꯤꯔꯗꯤ ꯑꯁꯤ ꯍꯥꯏꯅ ꯎꯔꯤꯔꯩ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯖꯗꯨꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥꯁꯤꯒ ꯂꯣꯏꯅꯅ ꯁꯤꯈ꯭ꯔꯁꯤꯔꯥ? ꯅꯠꯇꯦ, ꯑꯩ ꯏꯁꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯈꯤꯅꯤ. ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯄꯤꯕꯣꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯆꯥꯁꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ. ꯏꯆꯥꯁꯤꯕꯨ ꯎꯗꯨꯅ ꯑꯩ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯎꯔꯤꯔꯩ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯑꯗꯨꯉꯩ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯄꯥꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯃꯥꯅ ꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯃꯄꯥꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯅꯣꯡꯁꯨ ꯉꯥꯟꯐꯝ ꯇꯧꯔꯛꯂꯝꯃꯤ. ꯎꯔꯤꯔꯩ ꯃꯁꯥꯗꯨꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ. ꯃꯍꯥꯛ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯕꯥꯁꯤ ꯑꯆꯧꯕ ꯂꯩꯇꯕ꯭ꯔꯣ? ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯆꯍꯤ 50ꯃꯨꯛ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ. ꯃꯣꯝꯕꯤꯅ ꯍꯪꯂꯛꯏ ꯏꯉꯛꯉꯛꯅ, ꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯏꯃꯥ, ꯌꯨꯝꯁꯦ ꯕꯥꯁꯤ ꯑꯆꯧꯕꯒꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯥ? ꯃꯥꯅꯤ, ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ? ꯇꯟꯖꯥꯗꯨꯗ ꯑꯆꯧꯕꯁꯨ ꯃꯄꯥꯅ ꯊꯣꯔꯛꯂꯝꯃꯤ. ꯎꯔꯤꯔꯩ ꯑꯆꯧꯕ ꯎꯕꯗ, ꯕꯥꯁꯤ. ꯍꯩꯃꯥ, ꯎꯔꯤꯔꯩ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯣꯝꯕꯤꯅ, ꯃꯥꯕꯨ ꯀꯅꯥꯅꯣ? ꯃꯥꯁꯦ ꯑꯩꯒꯤ ꯏꯇꯧ ꯂꯣꯌꯥꯒꯤ ꯃꯆꯥꯅꯨꯄꯤ ꯎꯔꯤꯔꯩꯅꯤꯅꯦ. ꯍꯥ, ꯃꯥꯗꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯝꯂꯦꯗꯅ. ꯑꯗꯣ ꯏꯆꯥ ꯎꯔꯤꯔꯩ, ꯅꯪ ꯕꯥꯖꯤꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯦ? ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯁꯤꯅꯗꯤ ꯏꯆꯥꯅ ꯏꯄꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯂꯦ ꯍꯥꯏꯕ ꯏꯄꯥꯅ ꯈꯪꯂꯦ. ꯕꯥꯖꯤ, ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯆꯥꯅ ꯕꯥꯖꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ. ꯃꯁꯨ ꯑꯩꯒꯤꯗꯃꯛ ꯋꯥꯖꯔꯛꯂꯕꯤ ꯑꯕꯣꯛꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯍꯧꯖꯤꯛ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯗ ꯁꯤꯊꯥꯗꯅ ꯇꯝꯂꯝꯃꯤ. ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯑꯆꯧꯕ ꯑꯃꯗꯤ ꯃꯣꯝꯕꯤꯅ ꯈꯪꯂꯝꯃꯤ. ꯃꯣꯝꯕꯤ ꯑꯗꯨ ꯎꯔꯤꯔꯩꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, ꯏꯆꯥꯅ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯃꯐꯝ ꯑꯁꯤꯗ ꯏꯆꯥꯒꯤ ꯆꯪꯖꯐꯝ ꯏꯃꯥꯅ ꯄꯤꯒꯅꯤ. ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯃꯈꯛꯇꯅꯤ, ꯑꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ. ꯑꯗꯨꯕꯨꯅꯦ, ꯉꯁꯤꯗꯒꯤꯗꯤ ꯏꯆꯥ ꯅꯤꯉꯣꯜ 2 ꯁꯨꯔꯦ. ꯏꯃꯥꯅ ꯏꯆꯥꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯟꯒꯅꯤ. ꯑꯗꯨꯒꯅꯦ, ꯅꯪꯒꯤ ꯄꯤꯕꯣꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯏꯃꯥꯅ ꯏꯁꯨ ꯁꯛꯅ ꯅꯥꯎꯀꯣꯟꯒꯅꯤ. ꯑꯁꯤ ꯍꯥꯏꯅ ꯃꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯗꯨ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯥꯔꯤꯕ꯭ꯔꯣ? ꯏꯆꯥ ꯎꯔꯤꯔꯩꯁꯦ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯁꯤ. ꯑꯆꯧꯕꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯍꯣꯏ,
ꯏꯄꯥꯒꯤ ꯎꯔꯤꯔꯩ ꯌꯨꯝ ꯑꯁꯤ ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯨꯀꯣ ꯏꯆꯥꯁꯤꯗꯤ ꯏꯄꯥꯒꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ ꯍꯩ ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ ꯏꯆꯥ ꯎꯔꯤꯔꯩꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨꯅꯦ ꯃꯔꯝꯗꯅꯤ ꯏꯆꯥꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯏꯃꯥꯒꯤ ꯎꯔꯤꯔꯩ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯎꯔꯤꯔꯩꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯈꯤ ꯁꯣꯝꯗ ꯎꯔꯤꯔꯩꯒꯤ ꯈꯨꯜꯗꯅ ꯎꯔꯤꯔꯩ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯅ ꯋꯥꯋꯥ ꯂꯥꯎꯔꯝꯃꯤ ꯄꯤꯕꯥ ꯃꯥꯁꯨ ꯎꯔꯤꯔꯩ ꯃꯥꯡꯈ꯭ꯔꯦ ꯇꯥꯕꯗ ꯃꯥꯁꯨ ꯂꯩꯕ ꯌꯥꯔꯝꯗꯦ ꯃꯁꯥꯗꯣ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯑꯩ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯅ ꯐꯅꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯄꯥꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯔꯨꯅꯤ ꯆꯠꯀꯅꯤ ꯍꯧꯖꯤꯛꯃꯛ ꯃꯃꯥ ꯃꯆꯥꯕꯨ ꯊꯤꯔꯨꯅꯤ ꯑꯁꯤ ꯍꯥꯏꯅ ꯄꯤꯕ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯄꯥꯅ ꯊꯠꯇꯨꯅ ꯅꯪ ꯀꯗꯥꯏꯗꯅꯣ ꯎꯔꯤꯔꯩꯕꯨ ꯊꯤꯔꯨꯒꯦ ꯈꯪꯍꯧꯗꯦ ꯆꯤꯡꯂꯦꯟꯅ ꯄꯤꯕꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯒꯤꯗꯃꯛ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯈꯜꯂꯕ ꯍꯣꯏ ꯈꯜꯂꯦ ꯏꯃꯥ ꯄꯥꯕꯨ ꯀꯤꯕꯅ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕꯗꯣ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯛꯂꯦ ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯑꯔꯨꯕ ꯇꯥꯟꯖꯥꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯍꯥꯏꯕꯁꯦ ꯄꯥꯡꯗꯕ ꯑꯃꯒꯤ ꯂꯤꯆꯠꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯎꯔꯤꯔꯩꯕꯨ ꯊꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯒꯅꯤ ꯆꯤꯡꯂꯦꯟ ꯁꯥꯎꯅ ꯑꯃꯨꯛꯀꯁꯨ ꯄꯤꯕꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯁꯥꯎꯅ ꯄꯤꯕꯥꯕꯨ ꯏꯟꯗꯨꯅ ꯆꯪꯉꯨ ꯅꯪꯒꯤ ꯀꯥꯗ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯌꯨꯝꯁꯤꯗ ꯅꯪꯅ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯄꯤꯗꯠ ꯄꯥꯗꯠꯄꯤ ꯂꯝꯖꯥ ꯁꯔꯥ ꯑꯗꯨꯒꯤ ꯋꯥ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ ꯑꯗꯨꯒ ꯅꯪꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯆꯪꯉꯨ ꯅꯪꯒꯤ ꯀꯥꯗ ꯀꯩꯗꯧꯔꯤꯅꯣ ꯑꯩꯅ ꯆꯪꯉꯨ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯆꯪꯂꯨꯗꯅ ꯑꯁꯤ ꯍꯥꯏꯅ ꯃꯄꯥꯗ ꯏꯜꯂꯤ ꯄꯤꯕꯥ ꯃꯁꯤ ꯂꯦꯡꯗꯗꯨꯃꯛ ꯂꯦꯞꯂꯤ ꯄꯤꯕꯥꯒꯤ ꯃꯃꯥ ꯍꯤꯌꯥꯏ ꯅꯨꯄꯥꯈꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯕꯨꯡꯅ ꯇꯧꯔꯤꯕꯁꯦ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛ ꯅꯪꯅ ꯅꯃꯥ ꯅꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥ ꯏꯃꯥ ꯀꯩꯁꯨ ꯂꯩꯇ ꯏꯃꯥꯗꯣ ꯌꯨꯝ ꯑꯁꯤꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯅꯥꯎ ꯄꯨꯔꯤꯕꯅꯤ ꯏꯆꯥꯗꯨꯅ ꯍꯦꯛ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯒ ꯀꯔꯤꯅꯣ ꯃꯥꯅ ꯑꯣꯏꯒꯗꯕ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯎꯔꯤꯔꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯑꯋꯥꯕꯗꯣ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯏꯃꯥ ꯑꯩꯗꯤ ꯎꯔꯤꯔꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯅꯤ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯀꯅꯤ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯕ ꯍꯥꯏꯕꯁꯦ ꯅꯆꯥ ꯑꯩꯒꯤ ꯂꯦꯡꯖꯧ ꯋꯥꯁꯛꯅꯤ ꯍꯥꯏ ꯅꯪꯒꯤ ꯋꯥꯁꯛꯇꯣ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯅꯄꯥꯁꯤꯗꯤ ꯃꯤꯌꯥꯝꯃꯥꯡꯗ ꯌꯣꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯤꯌꯥꯝꯅ ꯏꯖꯠ ꯇꯧꯅꯔꯤꯕ ꯅꯄꯥꯁꯦ ꯂꯝꯖꯥ ꯃꯆꯥꯗꯨ ꯂꯧꯔꯒ ꯏꯖꯠ ꯂꯩꯈꯥ ꯇꯥꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯀꯩꯅꯣ ꯏꯖꯠ ꯋꯥꯏ ꯈꯨꯗꯤꯡꯒꯤ ꯄꯜꯂꯤꯕꯗꯨꯕꯣ ꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯔꯒ ꯂꯥꯏꯔꯕ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯁꯤꯔꯣ ꯏꯖꯠ ꯂꯩꯕ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛ ꯅꯪꯅꯦ ꯅꯄꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕꯗꯤ ꯅꯪ ꯅꯃꯥ ꯅꯄꯥ ꯑꯃꯗꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯔꯤ ꯇꯠꯅꯒꯗꯕꯅꯤ ꯈꯪꯉꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯏꯃꯥ ꯄꯥꯕ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯒ ꯉꯁꯤꯗꯒꯤ ꯃꯔꯤ ꯇꯠꯅꯔꯦ ꯑꯩꯗꯤ ꯎꯔꯤꯔꯩꯒꯤꯗꯃꯛ ꯂꯦꯞꯂꯅꯤ ꯑꯁꯤ ꯍꯥꯏꯅ ꯄꯤꯕꯥ ꯆꯠꯈꯤ ꯍꯥꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯉꯥꯏꯈꯣ ꯆꯠꯈꯤꯅꯨ ꯍꯥꯏꯕꯅꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯃꯁꯤ ꯑꯁꯤ ꯍꯥꯏꯅ ꯍꯤꯌꯥꯏꯅꯨ ꯃꯈꯣꯡꯒ ꯑꯗꯨ ꯊꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯏ ꯄꯤꯕꯥ ꯃꯥꯗꯤ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯎꯔꯤꯔꯩꯕꯨ ꯊꯤꯕ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯄꯤꯕꯥ ꯃꯥꯅ ꯎꯔꯤꯔꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅꯁꯨ ꯎꯔꯤꯔꯩꯕꯨꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯄꯤꯕꯥ ꯃꯥꯗꯤ ꯎꯔꯤꯔꯩꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯁꯤꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗꯅꯤ ꯅꯣꯡꯃ ꯎꯔꯤꯔꯩ ꯃꯆꯥ ꯄꯤꯛꯄꯗꯨꯒ ꯁꯥꯟꯅꯔꯤ ꯉꯥꯏꯈꯣ ꯃꯤ ꯏꯃꯥꯒꯤ ꯀꯩ ꯐꯥꯅꯪꯕꯣ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨ ꯍꯥꯏꯕꯅꯤ ꯏꯃꯥ ꯉꯝꯃꯗꯤ ꯑꯩꯕꯨ ꯐꯥꯖꯧꯅꯦ ꯏꯃꯥ ꯀꯟꯅ ꯇꯥꯟꯅꯔꯣ ꯉꯝꯃꯗꯤ ꯐꯥꯖꯧꯕ ꯑꯩ ꯐꯥꯖꯧꯋꯣ ꯏꯃꯥꯒꯤ ꯀꯩ ꯐꯥ ꯏꯃꯥꯕꯨ ꯋꯥꯔꯦꯗ ꯅꯪꯕꯨ ꯆꯦꯟꯈꯤꯅꯨ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯎꯔꯤꯔꯩ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯂꯩ ꯃꯃꯥꯅ ꯋꯥꯕ ꯎꯕꯗ ꯀꯩꯐꯥ ꯆꯦꯜꯂꯤꯕꯗꯨ ꯂꯦꯞꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯩ ꯆꯦꯜꯂꯔꯣꯏ ꯏꯃꯥ ꯅꯪ ꯋꯥꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯃꯥꯒꯤ ꯃꯃꯥꯏꯗ ꯄꯥꯏꯕꯤ ꯎꯔꯤꯔꯩ ꯇꯥꯞ ꯂꯥꯎꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯑꯩꯅ ꯀꯗꯔ ꯇꯧꯔꯒ ꯐꯥꯔꯦ ꯑꯁ ꯏꯃꯥ ꯅꯪ ꯃꯤꯅꯝ ꯆꯥꯏ ꯑꯁꯤ ꯍꯥꯏꯅ ꯀꯩꯐꯥ ꯃꯆꯤꯟ ꯃꯆꯥꯗ ꯇꯨꯝꯊꯣꯛꯇꯨꯅ ꯁꯥꯎꯔꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯤ ꯎꯔꯤꯔꯩ ꯃꯥꯗꯤ ꯎꯔꯤꯔꯩ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ナꯟꯗꯨꯅ 이사부 사우려버리니 이마다 사우세 낭디 이마나 가이고 센키노 하르소 아둠 센키 아두기 이마나 까다를 떠보네바 마탕다기디 이마네 떠오르로이바 아시 하이나 마사부 템리 단자두다 몸비나 우리레야 싹 로이레 싹 사르실라 아보키 가이파 싹싹 톡라실라오 호야보 아시 하이나 가이파 이몽드 센신키 쟁가누네 두바 따리미 낭보
ꯑꯁꯤ ꯍꯥꯏꯅ ꯎꯔꯤꯔꯩꯁꯨ ꯃꯁꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯩ꯫ ꯑꯆꯧꯕ ꯃꯥꯁꯨ ꯀꯩꯐꯥꯕꯨ ꯀꯧꯁꯤꯜꯂꯒ ꯄꯨꯄꯨꯒꯤ ꯀꯩꯐꯥ ꯂꯥꯎꯑꯣꯅꯦ ꯄꯨꯄꯨꯒ ꯑꯣꯏꯅ ꯆꯥꯔꯁꯤ ꯁꯦꯁꯦ ꯏꯁꯨꯒꯤ ꯉꯥ ꯇꯥꯎꯕꯁꯦ ꯄꯨꯄꯨ ꯃꯔꯨ ꯃꯟꯕꯤꯒꯦ꯫ ꯍꯣꯏ ꯄꯨꯄꯨ ꯑꯗꯣ ꯐꯖꯅ ꯃꯔꯨꯗꯨ ꯃꯜꯂꯨꯀꯣ ꯅꯍꯥꯟꯁꯨ ꯑꯩ ꯄꯨꯄꯨꯅꯅꯦ ꯉꯥ ꯃꯔꯨ ꯃꯟꯕꯤꯒꯦꯅ ꯆꯥꯎꯔꯒ ꯉꯥ ꯃꯔꯨ ꯄꯜꯂꯤꯅꯦ꯫ ꯃꯣꯝꯕꯤ ꯅꯣꯛꯂꯗꯨꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯤꯅꯦ ꯅꯪ ꯄꯨꯄꯨꯁꯦ ꯎꯍꯧꯗ꯭ꯔꯦꯌꯦ ꯉꯁꯤꯗꯤ ꯐꯖꯅ ꯃꯟꯖꯔꯁꯨ ꯍꯩ ꯎꯔꯤꯔꯩ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥ ꯏꯆꯥꯁꯨ ꯆꯥꯊꯣꯛꯂꯁꯤ꯫ ꯍꯣꯏ ꯏꯃꯥ ꯍꯩ ꯏꯄꯥꯒꯤ ꯎꯔꯤꯔꯩ ꯅꯪꯅ ꯀꯣꯟ ꯁꯥꯒꯦ ꯍꯥꯏꯕꯗꯣ ꯏꯄꯥꯅ ꯀꯣꯟ ꯑꯃ ꯁꯤꯡꯂꯝꯂꯕꯅꯤ ꯃꯊꯪ ꯍꯞꯇꯥꯗꯗꯤ ꯀꯣꯟꯗꯣ ꯆꯟꯕ ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯊꯤꯜꯂꯛꯂꯒꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯕ ꯀꯣꯟꯗꯨꯃ ꯂꯩꯔꯗꯤ ꯑꯩꯁꯨ ꯐꯤ ꯇꯦꯛ ꯇꯦꯛ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯔꯅꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯕꯁꯨ ꯌꯥꯔꯅꯤ꯫ ꯌꯥꯗꯦ ꯌꯥꯗꯦ ꯏꯁꯥꯅ ꯇꯥꯟꯕ ꯁꯦꯜꯗꯨꯅꯦ ꯀꯥꯏꯊꯣꯛꯄ ꯌꯥꯗꯦꯀꯣ ꯏꯁꯥꯒꯤ ꯅꯔꯜꯅꯥꯏ ꯑꯣꯏꯅꯕ ꯇꯨꯡꯁꯤꯟꯁꯧ ꯍꯌꯦꯡ ꯏꯁꯨ ꯀꯩꯐꯥꯒꯤ ꯄꯟꯖꯥꯎ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯖꯤꯟꯅꯅꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯆꯧꯕ ꯃꯥꯁꯨ ꯀꯩꯐꯥꯕꯨ ꯄꯣꯗꯨꯅ ꯋꯥꯔꯤ ꯂꯤꯕꯤꯔꯤ꯫ ꯁꯦꯁꯦ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯋꯥꯄꯥꯠ ꯉꯥꯛꯇ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯕꯨꯠꯁꯨ ꯌꯥꯝꯅ ꯇꯝꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯕꯨꯠ ꯑꯃꯅꯅꯦ ꯅꯪ ꯄꯨꯄꯨꯅ ꯊꯕꯛ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯂꯦꯡꯖꯨꯝꯁꯤꯗ ꯇꯥꯞ ꯂꯥꯎꯅ ꯐꯔꯛꯂꯒ ꯍꯦ ꯑꯆꯧꯕ ꯅꯪ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯅꯝꯁꯤꯟꯗꯨꯅ ꯁꯣꯔ ꯁꯠꯂꯗꯕꯅꯤ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤ꯫ ꯑꯗꯩꯗꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯕ ꯕꯨꯠ ꯁꯣꯏꯅꯥꯎ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯕꯨ ꯅꯝꯁꯤꯟꯗꯨꯅ ꯁꯣꯔ ꯁꯠꯄ ꯅꯠꯇꯦꯛꯂꯥ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯕꯨꯠꯇꯨꯗ ꯆꯣꯡꯈꯠꯂꯦꯔꯒ ꯀꯥꯎꯁꯤꯟꯕꯅꯤ꯫ ꯑꯗꯩꯗꯤ ꯕꯨꯠꯇꯣ ꯂꯣꯡꯈꯥꯛ ꯂꯣꯡꯂꯒ ꯊꯥꯏ ꯑꯗꯩꯗꯤ ꯑꯩꯅ ꯆꯦꯟꯁꯤꯜꯂꯒ ꯃꯊꯕꯥꯛꯇꯨꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯟꯕꯅꯤ꯫ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯕꯨꯠꯇꯣ ꯑꯩꯒꯤ ꯆꯩꯐꯨꯗꯣ ꯈꯥꯡꯕ ꯉꯝꯗꯗꯅ ꯀꯞꯂꯒꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯍꯦ ꯑꯆꯧꯕ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯆꯥꯟꯕꯤꯗꯨꯅ ꯅꯪꯅ ꯐꯨꯔꯤꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯔꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯇꯝꯅꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯗꯩꯗꯤ ꯑꯩꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯕꯨꯠ ꯑꯗꯨꯗꯤ ꯅꯪ ꯐꯝꯃꯨ ꯂꯦꯞꯄꯨ ꯆꯥꯝꯃ ꯇꯧ ꯑꯗꯨꯒ ꯊꯥꯗꯣꯛꯄꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯒꯤꯗꯤ ꯕꯨꯠꯇꯨꯁꯨ ꯐꯝꯃꯨ ꯂꯦꯞꯄꯨ ꯆꯥꯝꯃꯔꯛ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯅꯪ ꯄꯨꯄꯨꯁꯦ ꯀꯟꯗ꯭ꯔꯥ ꯅꯪ ꯄꯨꯄꯨꯁꯦ ꯕꯨꯠꯀꯁꯤ ꯍꯦꯛꯇ ꯐꯨꯗꯦꯛꯄꯖꯥꯠꯅꯤ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯏꯁꯨ ꯅꯪ ꯄꯨꯄꯨꯒꯤ ꯋꯥꯔꯤꯁꯦ꯫ ꯀꯩꯐꯥꯗꯣ ꯌꯥꯝꯅ ꯇꯟꯕꯒꯤ ꯁꯛꯐꯝꯗ ꯅꯨꯡꯇꯤꯒꯤ ꯄꯨꯄꯨꯅ ꯕꯨꯠ ꯐꯨꯕꯒꯤ ꯋꯥꯔꯤꯗꯣ ꯂꯤꯟꯕꯗꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦꯗ꯫ ꯏ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯤꯕ ꯁꯦ ꯕꯨꯠ ꯀꯩꯁꯦ ꯏꯁꯝ ꯁꯝꯕ ꯃꯤꯁꯝ ꯑꯃꯅꯒ ꯍꯦꯛꯇ ꯊꯦꯡꯅꯕ ꯉꯝꯄꯣꯟꯇꯦꯅꯦ ꯑꯗꯣ ꯅꯪ ꯄꯨꯄꯨꯅꯗꯤ ꯊꯦꯡꯅꯗꯅ ꯐꯨꯅꯔꯤꯅꯤ꯫ ꯃꯤ ꯑꯇꯣꯞꯄꯗꯤ ꯕꯨꯠ ꯍꯥꯏꯔꯤꯗꯣ ꯑꯗꯨꯒꯤ ꯃꯁꯛꯇꯪ ꯎꯕꯗ ꯀꯤꯗꯅ ꯃꯔꯩꯒꯗꯣ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯈꯩ ꯇꯤꯡꯊꯣꯛꯂꯒ ꯋꯥꯟꯊꯔꯤꯅꯤꯅꯦ꯫ ꯑꯗꯣ ꯅꯪꯗꯤ ꯕꯨꯠ ꯍꯥꯏꯗꯣ ꯀꯤꯗ꯭ꯔꯣ ꯅꯪꯗꯤ ꯕꯨꯠ ꯀꯩꯗꯣ ꯎꯅꯤꯡꯗ꯭ꯔꯣ꯫ ꯕꯨꯠꯂꯣ ꯎꯅꯤꯡꯗꯦꯗ ꯑꯩꯗꯤ ꯕꯨꯠꯀꯅꯦ ꯃꯁꯛ ꯃꯥꯟꯅꯕ ꯃꯤ ꯑꯃ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯎꯔꯦ ꯑꯗꯨꯅ ꯕꯨꯠ ꯑꯁꯦꯡꯕꯒꯤ ꯃꯁꯛꯇꯣ ꯑꯩꯗꯤ ꯀꯩꯁꯨꯝ ꯎꯅꯤꯡꯗ꯭ꯔꯦ꯫ ꯏ ꯀꯅꯥꯅꯣ ꯅꯪꯅ ꯕꯨꯠꯀ ꯃꯥꯟꯅꯕ ꯃꯤ ꯑꯃ ꯅꯨꯡꯇꯤꯒꯤ ꯎꯏ ꯍꯥꯏꯔꯤꯕꯗꯨꯕꯣ꯫ ꯄꯨꯄꯨꯅꯤ ꯀꯩꯅꯣ ꯄꯨꯄꯨꯅ ꯅꯨꯡꯇꯤꯒꯤ ꯕꯨꯠꯀꯤ ꯋꯥꯔꯤ ꯂꯤꯕꯗꯣ ꯑꯗ ꯑꯩꯅ ꯑꯕꯣꯛꯇ ꯕꯨꯠꯀꯤ ꯋꯥꯔꯤ ꯅꯠꯇꯦ ꯕꯨꯠꯀꯤ ꯃꯁꯛꯇꯣ ꯀꯃꯥꯏꯅ ꯇꯧꯏ ꯍꯪꯕ ꯑꯗ ꯕꯣꯕꯣꯛꯅꯅꯦ ꯕꯨꯠ ꯍꯥꯏꯗꯣ ꯅꯪꯒꯤ ꯄꯨꯄꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯍꯥꯏꯔꯤꯅꯦ ꯑꯩꯉꯣꯟꯗ꯫ ꯀꯔꯤ ꯃꯗꯨꯒꯤ ꯂꯧꯇ꯭ꯔꯥꯎꯕꯤ ꯃꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯑꯉꯥꯡꯁꯤꯗ ꯕꯨꯠꯀ ꯃꯁꯛ ꯃꯥꯟꯅꯩ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯤ ꯈꯣꯠꯆꯥꯕꯤ ꯃꯥꯟꯕꯤꯗꯣ꯫ ꯑꯗꯨꯕꯨꯕꯣ ꯄꯨꯄꯨꯅ ꯕꯨꯠ ꯐꯨꯕꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨ ꯅꯠꯇꯕ ꯋꯥꯔꯤ ꯑꯃ ሊቢ요 ꯑꯩ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯅꯤꯡꯉꯦꯕ꯫ ꯍꯣꯏ ꯂꯤꯒꯦ ꯄꯨꯄꯨꯅꯅꯦ ꯅꯣꯡꯁꯥ ꯐꯥꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯃꯁꯨꯕꯨ ꯋꯥꯔꯤ ꯂꯤꯔꯤ꯫ ꯁꯣꯝꯗꯅ ꯄꯤꯕꯥꯒꯤ ꯌꯨꯝꯗꯅꯤ ꯄꯤꯕꯥ ꯌꯨ ꯑꯔꯣꯏꯕꯤꯗ ꯉꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯁꯤꯔ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯨꯗꯕ ꯄꯥꯡꯗꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯅ ꯏꯁꯥ ꯄꯨꯕ ꯆꯥꯛꯂꯛꯂꯦ ꯅꯨꯡꯉꯥꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯄꯤꯕ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯅꯣ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ꯫ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ꯫ ꯀꯔꯤꯅꯣ ꯅꯪꯅ ꯌꯨꯗ ꯊꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯅꯪꯕꯨ ꯑꯁꯨꯝꯅ ꯇꯧꯔꯅꯨ ꯀꯩꯗꯧꯕꯒꯦ꯫ ꯏꯃꯥ ꯌꯨ ꯅꯠꯇꯦ ꯍꯤꯗꯥꯛ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ ꯈꯖꯤꯛꯇꯪꯅꯤ ꯈꯖꯤꯛꯇꯪ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠꯇꯨꯅ ꯆꯥꯡ ꯇꯝꯂꯤ꯫ ꯅꯠꯇꯦ ꯅꯪꯅ ꯌꯨ ꯊꯛꯂꯒ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯇꯧꯔꯤꯒꯦ ꯅꯁꯥ ꯁꯣꯛꯅꯅꯕ꯫ ꯌꯨ ꯊꯛꯄꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯤ ꯑꯋꯥꯕ ꯀꯥꯎꯍꯜꯂꯤ ꯌꯨ ꯊꯛꯄꯅ ꯍꯛꯆꯥꯡꯕꯨ ꯁꯣꯛꯍꯜꯂꯤ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯑꯅꯥꯕꯗꯤ ꯐꯍꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯅ ꯄꯤꯕꯥꯗꯨ ꯍꯩꯔꯪ ꯇꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫
ꯄꯤꯕꯥꯅ ꯆꯪꯈ꯭ꯔꯕꯗ ꯌꯥꯏꯅꯨ ꯃꯄꯨꯔꯣꯏꯕ ꯆꯤꯡꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯣꯏ ꯃꯄꯥ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯎꯔꯤꯔꯩꯕꯨ ꯊꯤꯁꯤ ꯑꯩ ꯏꯁꯥꯒꯤ ꯃꯇꯧꯁꯦ ꯄꯦꯜꯂꯛꯇ꯭ꯔꯦ ꯃꯃꯥ ꯑꯩꯁꯨ ꯃꯤ ꯊꯥꯗꯣꯛꯂꯒ ꯎꯔꯤꯔꯩꯕꯨ ꯊꯤꯍꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯩꯗꯤ ꯎꯔꯤꯔꯩꯗꯣ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯤꯡꯂꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯁ ꯈꯪꯗ꯭ꯔꯦ ꯑꯩ ꯋꯥꯈꯜꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏꯅ ꯏꯖꯠ ꯇꯧꯅꯕ ꯏꯃꯨꯡꯅꯤ ꯅꯥꯄꯟ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨꯅꯦ ꯋꯥꯈꯜ ꯊꯤꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯨꯔꯦ ꯀꯥꯟꯅꯗꯦ ꯃꯃꯥ ꯏꯆꯥ ꯎꯔꯤꯔꯩꯕꯨ ꯐꯪꯗ꯭ꯔꯤꯐꯥꯎ ꯊꯤꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯥꯡꯕ ꯌꯥꯔꯣꯏ ꯏꯆꯥꯅꯨꯄꯥ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯧꯗꯥꯡꯅꯤ ꯑꯗꯨꯅ ꯎꯔꯤꯔꯩꯕꯨ ꯊꯤꯁꯤ ꯃꯃꯥ ꯑꯁꯦ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯁꯣꯝꯗꯅ ꯄꯤꯕ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯃꯤꯠꯇꯁꯨ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯁꯪꯁꯪ ꯎꯔꯛꯂꯝꯃꯤ ꯃꯥꯅꯤ ꯑꯩꯗꯤ ꯄꯥꯡꯗꯕꯅꯤ ꯄꯥꯡꯗꯕ ꯑꯩꯕꯨ ꯄꯥꯡꯗꯕ ꯃꯤ ꯂꯩꯔꯝꯂꯣꯏ ꯎꯔꯤꯔꯩ ꯅꯪꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯒꯦ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦꯞ ꯑꯁꯤꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ ꯀꯩꯗꯧꯕꯒꯦ ꯎꯔꯤꯔꯩ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯄꯤꯕ ꯃꯈꯨꯠ ꯀꯨꯇꯨꯝ ꯇꯥꯗꯨꯅ ꯃꯥꯒꯤ ꯀꯥꯡꯊꯣꯟ ꯑꯗꯨꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯌꯥꯏꯅꯨ ꯑꯗꯨ ꯃꯁꯥꯒꯤ ꯀꯥꯗ ꯇꯥꯔꯛꯂꯤ ꯃꯈꯣꯜ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯩ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯊꯣꯡ ꯍꯥꯡ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ ꯁꯤ ꯊꯣꯡ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯍꯥꯏꯕꯅꯤ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕు ꯊꯣꯡ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯀꯩꯗꯧꯕꯒꯦ ꯍꯩ ꯃꯃꯥ ꯑꯩ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯅꯝꯈꯥꯏꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯤꯡꯂꯦꯟ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯅꯝꯈꯥꯏꯗꯨꯅ ꯆꯪꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯟ ꯑꯍꯜ ꯑꯣꯏꯕꯅ ꯄꯥꯡꯒꯜ ꯁꯣꯜꯂꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯅꯝꯈꯥꯏꯕ ꯉꯝꯂꯝꯗꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ ꯄꯤꯕꯥꯅ ꯃꯥꯒꯤ ꯀꯥꯗ ꯊꯨꯒꯥꯏ ꯌꯥꯏꯈꯥꯏꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯩꯇꯥꯕ ꯉꯝꯗ ꯃꯆꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯄꯤꯕꯥꯒꯤ ꯀꯥꯗ ꯇꯥꯔꯝꯕ ꯄꯣꯠꯆꯩ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯂꯦꯞꯈꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤꯕꯗꯨꯗ ꯍꯦꯟꯅ ꯃꯤꯄꯥꯏ ꯐꯥꯎꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯅꯪꯕꯨ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯄꯤꯕꯥ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯇꯨꯅ ꯏꯃꯥ ꯕꯥꯕꯥ ꯇꯨꯝꯕꯤꯔꯨꯔꯣ ꯅꯆꯥ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯏꯅꯨ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯄꯗ ꯃꯆꯥꯒꯤ ꯃꯈꯨꯠꯇ ꯇꯝꯊꯤꯅ ꯁꯣꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯍꯩꯃꯥ ꯅꯈꯨꯠꯁꯤꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯩ ꯃꯃꯥ ꯑꯁꯣꯛꯄꯁꯤ ꯀꯔꯤꯅꯣ ꯍꯤꯗꯥꯛ ꯈꯔ ꯍꯥꯞꯆꯤꯟꯗꯕ ꯇꯧꯁꯤ ꯌꯥꯅꯤ ꯍꯤꯗꯥꯛ ꯍꯥꯞꯇ꯭ꯔꯁꯨ ꯀꯩꯁꯨꯝ ꯊꯤꯅ ꯁꯣꯛꯄ ꯅꯠꯇꯦ ꯑꯗꯣ ꯑꯩ ꯇꯨꯝꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯁꯠ ꯂꯣꯟꯁꯤꯟꯈꯤ ꯌꯥꯏꯅꯨ ꯃꯁꯥꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯊꯤꯟꯗꯨꯅ ꯃꯁꯥꯕꯨ ꯀꯧꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯆꯤꯡꯂꯦꯟꯅ ꯃꯃꯥ ꯅꯆꯥꯁꯤ ꯄꯣꯊꯥꯖꯔꯁꯅꯨ ꯌꯦꯠꯂꯨꯔꯅꯨ ꯐꯔꯦ ꯄꯣꯊꯥꯖꯔꯁꯅꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯤꯕꯥ ꯃꯥꯗꯤ ꯎꯔꯤꯔꯩꯕꯨ ꯊꯤꯕ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯕꯥ ꯃꯍꯥꯛ ꯊꯕꯛ ꯑꯃꯒꯤ ꯃꯇꯥꯏ ꯈꯨꯜꯒꯤ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯄꯣꯠ ꯂꯩꯗꯨ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯤꯕꯒꯨꯝ ꯀꯨꯌꯦꯡ ꯌꯦꯡꯂꯒ ꯀꯞꯂꯤ ꯄꯤꯕꯥ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ ꯈꯨꯔꯥ ꯑꯩꯈꯣꯏ ꯏꯃꯥꯒ ꯀꯩꯊꯦꯜꯗ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯏꯃꯥꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯋꯥꯋꯥ ꯀꯞꯂꯛꯂꯝꯃꯤ ꯄꯤꯕꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯄꯤꯕꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯥꯝꯈꯠꯄꯤꯗꯨꯅ ꯁꯤꯁꯦ ꯀꯞꯀꯅꯨꯁꯦ ꯅꯪꯒꯤ ꯏꯃꯥꯗꯣ ꯈꯨꯔꯥꯒ ꯊꯤꯃꯤꯟꯅꯁꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯂꯣ ꯀꯩꯐꯥ ꯀꯧꯏ ꯄꯤꯕꯥ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯥꯕꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥ ꯀꯩꯐꯥ ꯍꯥꯏꯕ ꯑꯗꯨ ꯈꯨꯔꯥ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯊꯤꯔꯨꯔꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯄꯤꯕꯥꯅ ꯀꯩꯐꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯎꯔꯤꯔꯩ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯥꯒ ꯂꯦꯞꯃꯤꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯕ ꯇꯧꯗꯅ ꯃꯁꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯀꯩꯐꯥ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯏꯃꯥꯗꯤ ꯅꯪꯕꯨ ꯊꯤꯕꯗ ꯀꯌꯥꯗꯤ ꯋꯥꯔꯦ ꯑꯩꯅꯀꯣ ꯅꯨꯄꯤ ꯑꯃꯗ ꯏꯃꯥꯅꯤꯅ ꯈꯨꯠ ꯁꯝꯃꯒ ꯆꯠꯂꯒꯅꯦ ꯀꯣꯟꯅ ꯏꯃꯥ ꯑꯣꯏꯔꯝꯗ꯭ꯔꯤꯕ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯎꯔꯤꯔꯩ ꯃꯁꯥꯒ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯄꯤꯕꯥ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯎꯔꯤꯔꯩꯕꯨ ꯀꯧꯔꯛꯂꯝꯃꯤ ꯎꯔꯤꯔꯩ ꯑꯉꯥꯡ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯀꯩꯐꯥ ꯑꯁꯤ ꯍꯥꯏꯅ ꯄꯤꯕꯥ ꯃꯃꯤꯠ ꯑꯗꯨ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯔꯥꯎꯕꯅꯁꯨ ꯃꯁꯥꯗꯨ ꯂꯣꯏꯔꯝꯃꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯃꯥ ꯅꯆꯥꯕꯨ ꯊꯤꯔꯛꯄ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯅꯃꯥ ꯅꯆꯥꯒ ꯊꯦꯡꯅꯍꯜꯂꯤ ꯎꯔꯤꯔꯩ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯕꯨꯁꯨ ꯑꯀꯤꯕ ꯂꯩꯇ꯭ꯔꯦ ꯅꯪꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯤ ꯈꯣꯡꯄꯥꯎ ꯑꯃ ꯂꯦꯡꯗꯅ ꯑꯩ ꯂꯦꯞꯂꯒꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯎꯔꯤꯔꯩ ꯑꯁꯤ ꯍꯥꯏꯅ ꯎꯔꯤꯔꯩꯒꯤ ꯈꯨꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ
ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯎꯔꯤꯔꯩꯅ ꯄꯤꯕꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯁꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯤꯕꯥ ꯃꯥꯁꯨ ꯎꯔꯤꯔꯩꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯤ ꯎꯔꯤꯔꯩ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯁꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯐꯥ ꯅꯪꯒꯤ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯈꯥꯛ ꯀꯩꯐꯥꯗꯤ ꯄꯤꯕꯥꯗ ꯑꯃꯨꯛ ꯌꯦꯡ ꯃꯃꯥ ꯎꯔꯤꯔꯩꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯎꯔꯤꯔꯩ ꯅꯪ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯎꯔꯤꯔꯩ ꯑꯩ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯎꯔꯤꯔꯩ ꯁꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯎꯔꯤꯔꯩ ꯇꯥꯁꯤꯟꯅꯗ ꯃꯆꯥꯅꯨꯄꯥ ꯄꯤꯛꯄꯗꯨ ꯄꯝꯈꯠꯇꯨꯅ ꯒꯝ ꯆꯠꯈꯤ ꯄꯤꯕꯥ ꯃꯥꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯅ ꯎꯔꯤꯔꯩꯒꯤ ꯇꯨꯡꯗ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯎꯔꯤꯔꯩꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯕꯗ ꯄꯤꯕꯥ ꯎꯔꯤꯔꯩꯅ ꯆꯪꯈ꯭ꯔꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯀꯅꯥꯒꯤ ꯌꯨꯝꯗꯅꯣ ꯃꯥꯅ ꯆꯪꯈ꯭ꯔꯤꯕꯁꯦ ꯑꯩ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯄꯥꯎ ꯂꯧꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯤꯕꯥꯅ ꯎꯔꯤꯔꯩꯒꯤ ꯃꯔꯝꯗ ꯎꯔꯤꯔꯩꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯥꯒꯤ ꯃꯇꯥꯎ ꯑꯃꯗ ꯎꯔꯤꯔꯩꯒꯤ ꯃꯔꯝꯗ ꯄꯥꯎ ꯄꯨꯝꯕ ꯍꯪꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯕꯥ ꯎꯔꯤꯔꯩꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯎꯔꯤꯔꯩ ꯃꯥꯅꯗꯤ ꯄꯤꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯟꯖꯥ ꯄꯤꯔꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯝꯄꯥꯛꯇ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯔꯤꯕꯗꯨꯗ ꯀꯩꯐꯥꯁꯨ ꯌꯥꯎꯔꯝꯃꯤ ꯄꯤꯕꯥ ꯃꯥꯁꯨ ꯎꯔꯤꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯥ ꯀꯩꯐꯥꯅ ꯂꯝꯄꯥꯛꯇ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯝꯃꯤ ꯄꯤꯕꯥ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯁꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯀꯩꯐꯥꯁꯨ ꯄꯤꯕꯥꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ ꯄꯤꯕꯥ ꯃꯆꯥ ꯀꯩꯐꯥꯕꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯤ ꯀꯩꯐꯥꯁꯨ ꯄꯤꯕꯥꯒ ꯍꯥꯟꯅ ꯀꯩꯊꯦꯜꯗ ꯊꯦꯡꯅꯈꯤꯕ ꯑꯣꯏꯕꯅ ꯍꯔꯥꯎ ꯂꯥꯛꯂꯝꯃꯤ ꯈꯨꯔꯥ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩꯔꯣ ꯁꯤꯗ ꯏꯆꯥ ꯌꯦꯡꯕ ꯂꯥꯛꯏꯅꯤ ꯈꯨꯔꯥꯒꯤ ꯏꯆꯥꯔꯣ ꯈꯨꯔꯥꯒꯤ ꯏꯆꯥꯗꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯀꯩꯐꯥ ꯑꯩꯅ ꯅꯪꯒꯤ ꯄꯥꯕꯅꯤ ꯅꯆꯤꯟ ꯊꯤ ꯈꯨꯔꯥ ꯅꯪꯁꯦ ꯅꯆꯤꯟ ꯊꯤ ꯑꯩꯒꯤ ꯄꯥꯕꯗꯤ ꯏꯃꯥꯅ ꯁꯤꯈ꯭ꯔꯦ ꯍꯥꯏ ꯄꯤꯕꯥ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯩ ꯇꯟꯖꯥꯗꯨꯗ ꯎꯔꯤꯔꯩ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯀꯩꯐꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯑꯩꯅ ꯅꯪ ꯃꯤꯇꯣꯞꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯁꯦ ꯂꯥꯎ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯎ ꯎꯔꯤꯔꯩ ꯑꯉꯥꯡꯗ ꯑꯗꯨꯝꯅ ꯆꯩꯕꯤꯅꯨ ꯀꯩꯗꯧꯒꯦ ꯃꯤꯇꯣꯞꯀ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯃꯄꯥꯒ ꯁꯥꯟꯅꯕꯅꯤ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ ꯎꯔꯤꯔꯩ ꯁꯥꯎꯅ ꯄꯤꯕꯥꯗ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯥ ꯂꯩꯇꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯥꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯁꯣꯝ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯤꯔꯛꯀꯅꯣ ꯑꯗꯨꯝꯅ ꯍꯥꯏꯅ ꯎꯔꯤꯔꯩ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯏꯆꯥꯁꯤꯒꯤ ꯈꯜꯂꯒ ꯄꯨꯟꯅ ꯂꯩꯔꯁꯤ ꯅꯐꯝꯗ ꯂꯥꯟꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯦ ꯎꯔꯤꯔꯩ ꯑꯩ ꯅꯃꯥ ꯅꯆꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯅꯪꯁꯨ ꯑꯩ ꯌꯥꯎꯗꯅ ꯅꯊꯣꯝ ꯀꯔꯝꯅ ꯑꯉꯥꯡ ꯑꯁꯤ ꯌꯣꯛꯀꯦ ꯍꯥꯏꯕꯅꯣ ꯑꯩ ꯅꯪꯕꯨ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯎꯔꯤꯔꯩ ꯅꯪꯅ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯉꯝꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯀꯅꯤ ꯅꯐꯝꯗ ꯇꯥꯡꯖꯒꯗꯕꯤ ꯎꯔꯤꯔꯩꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯅ ꯎꯔꯤꯔꯩ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯎꯔꯤꯔꯩ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯋꯥꯔꯧꯈ꯭ꯔꯕ ꯑꯣꯏꯔꯦ ꯆꯨꯝꯃꯤ ꯋꯥꯔꯧꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯟꯕ ꯅꯥꯏꯔꯣꯏ ꯅꯪꯅ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯉꯥꯛꯄꯤꯗ꯭ꯔꯤꯐꯥꯎ ꯅꯐꯝꯗ ꯍꯟꯖꯤꯟ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ ꯅꯃꯥ ꯅꯆꯥꯕꯨ ꯁꯣꯏꯗꯅ ꯑꯩꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯒꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯤꯌꯥꯏꯅꯣ ꯑꯃꯗꯤ ꯄꯤꯕꯥ ꯑꯗꯨ ꯎꯔꯤꯔꯩꯅ ꯂꯩꯔꯤꯕ ꯑꯆꯧꯕꯒꯤ ꯌꯨꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯑꯆꯧꯕ ꯑꯃꯗꯤ ꯃꯣꯝꯕꯤꯅ ꯃꯁꯨ ꯀꯩꯐꯥꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯕꯥꯒꯤ ꯃꯃꯥ ꯍꯤꯌꯥꯏꯅꯨ ꯀꯩꯐꯥꯕꯨ ꯎꯕꯗ ꯃꯆꯥꯗ ꯋꯥꯍꯪ ꯍꯪꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯂꯝꯃꯤ ꯄꯤꯕꯥ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯂꯝꯃꯤ ꯄꯤꯕꯥ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ ꯑꯆꯧꯕꯅ ꯀꯅꯥ ꯍꯪꯕ ꯀꯩꯐꯥ ꯄꯤꯕꯥ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯂꯝꯃꯤ ꯈꯨꯔꯥ ꯅꯪ ꯑꯩꯈꯣꯏꯗ ꯂꯥꯛꯏꯔꯣ ꯂꯥꯛꯏꯅꯤ ꯃꯁꯨ ꯀꯩꯐꯥꯒꯤ ꯃꯇꯧꯗ ꯑꯆꯧꯕ ꯑꯃꯗꯤ ꯃꯣꯝꯕꯤꯗꯤ ꯏꯉꯛꯉꯛꯏ ꯑꯆꯧꯕꯅ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯩꯒꯤ ꯏꯁꯨꯒꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯅꯔꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯅꯥ ꯍꯤꯌꯥꯏꯅꯨ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯗ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯑꯩꯈꯣꯏ ꯅꯨꯡꯕꯤ ꯈꯨꯜꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯍꯤꯌꯥꯏꯅꯨ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯃꯤꯡꯅ ꯄꯤꯕꯥ ꯑꯁꯤ ꯍꯥꯏꯅ ꯍꯤꯌꯥꯏꯅꯨꯅ ꯃꯈꯣꯏꯕꯨ ꯑꯆꯧꯕ ꯑꯃꯗꯤ ꯃꯣꯝꯕꯤꯗ ꯃꯁꯛ ꯇꯥꯛꯂꯤ ꯑꯆꯧꯕ ꯑꯃꯗꯤ ꯃꯣꯝꯕꯤꯁꯨ ꯎꯔꯤꯔꯩꯒꯤ ꯋꯥꯔꯤ ꯍꯥꯟꯅꯅ ꯈꯪꯕ ꯑꯣꯏꯕꯅ ꯄꯤꯕꯥꯁꯤ ꯃꯁꯨ ꯀꯩꯐꯥꯒꯤ ꯃꯄꯥꯕꯨꯡꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯍꯤꯌꯥꯏꯅꯨ ꯇꯞꯂꯞꯅ ꯗꯥꯗꯥ ꯑꯩꯈꯣꯏꯕꯨ ꯏꯃꯧ ꯎꯔꯤꯔꯩꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕ ꯃꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯔꯤꯕ꯭ꯔꯥ ꯏꯆꯥ ꯎꯔꯤꯔꯩꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ ꯃꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯎꯔꯤꯔꯩ ꯑꯗꯨ ꯃꯣꯝꯕꯤꯒ ꯂꯣꯏꯅꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯎꯔꯤꯔꯩ ꯂꯩꯔꯝꯂꯤ ꯃꯤꯁꯛꯁꯤꯡꯗ ꯎꯕꯗ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎꯔꯤꯔꯩ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯏꯅꯦꯝꯅ ꯏꯃꯧꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ
ꯏꯃꯧꯒꯤ ꯅꯐꯝꯗ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪꯅ ꯅꯅꯦꯝ ꯑꯩꯒꯤ ꯉꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯁꯤꯗꯤ ꯏꯃꯧ ꯑꯃꯗꯤ ꯏꯁꯨꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯏꯃꯥꯈꯣꯏꯗ ꯋꯥꯔꯧꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯒ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯑꯩ ꯏꯃꯥꯈꯣꯏꯒ ꯆꯠꯄ ꯉꯝꯂꯣꯏ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯪꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯕꯨ ꯑꯩꯕꯨ ꯏꯁꯨꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯍꯟꯕꯤꯌꯨ ꯄꯤꯕꯥꯅ ꯎꯔꯤꯔꯩ ꯅꯪꯒꯤ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯔꯣ ꯀꯩꯗꯧꯕꯒꯦ ꯑꯩꯕꯨ ꯃꯈꯥ ꯇꯥꯅ ꯑꯣꯠꯂꯅꯨ ꯅꯐꯝꯗ ꯂꯪꯖꯔꯨꯕ ꯏꯔꯥꯜꯒꯤ ꯆꯩꯔꯥꯛꯁꯨ ꯐꯪꯂꯦ ꯃꯈꯥ ꯇꯥꯅ ꯑꯩꯕꯨ ꯋꯥꯍꯜꯂꯅꯨ ꯑꯩꯕꯨ ꯏꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯨꯛꯇꯗꯤ ꯐꯪꯍꯟꯕꯤꯌꯨ ꯏꯆꯥꯅ ꯄꯥꯕ ꯍꯥꯏꯅ ꯀꯧꯕꯗꯣ ꯑꯃꯨꯛꯇ ꯇꯥꯍꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯎꯔꯤꯔꯩ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ ꯄꯤꯕꯥꯅ ꯎꯔꯤꯔꯩ ꯑꯩ ꯅꯃꯥ ꯅꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ ꯑꯩ ꯅꯐꯝꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯐꯝꯗꯒꯤ ꯅꯪ ꯂꯥꯞꯅ ꯂꯩꯌꯦ ꯈꯜꯂꯅꯨ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯄꯤꯕꯥ ꯃꯤꯠꯂꯨꯗ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯏ ꯎꯔꯤꯔꯩ ꯃꯥꯁꯨ ꯄꯤꯕꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯍꯤꯌꯥꯏꯅꯨꯁꯨ ꯎꯔꯤꯔꯩꯗ ꯌꯦꯡꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ ꯀꯩꯗꯧꯕꯒꯦ ꯏꯃꯧ ꯑꯃꯗꯤ ꯏꯁꯨꯕꯨ ꯅꯪꯒꯤ ꯅꯀꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨ ꯂꯩꯍꯧꯔꯤ ꯏꯆꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯎ ꯀꯩꯗꯧꯕꯒꯦ ꯑꯁꯤ ꯍꯥꯏꯅ ꯍꯤꯌꯥꯏꯅꯨ ꯀꯞꯂꯗꯨꯅ ꯎꯔꯤꯔꯩꯕꯨ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯆꯧꯕ ꯑꯃꯗꯤ ꯃꯣꯝꯕꯤꯅꯁꯨ ꯎꯔꯤꯔꯩꯗ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯅꯕ ꯍꯥꯏꯔꯤ ꯎꯔꯤꯔꯩ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯀꯤ ꯅꯨꯡꯒꯨꯝꯅ ꯀꯟꯁꯤꯜꯂꯕ ꯊꯃꯣꯏ ꯑꯗꯨ ꯄꯦꯊꯔꯛꯂꯝꯃꯤ ꯎꯔꯤꯔꯩ ꯇꯞꯅ ꯃꯥꯒꯤ ꯀꯩꯐꯥ ꯆꯠꯂꯣ ꯅꯪꯒꯤ ꯅꯄꯤ ꯌꯣꯝꯁꯤꯜꯂꯨꯔꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯄꯥꯕꯒꯤ ꯃꯌꯨꯝꯗ ꯏꯃꯥꯏꯆꯥ ꯆꯠꯂꯁꯤ ꯎꯔꯤꯔꯩꯒꯤ ꯋꯥꯐꯝ ꯇꯥꯕꯗ ꯄꯤꯕꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯤꯌꯥꯏꯅꯨ ꯅꯣꯛꯇꯨꯅ ꯑꯗꯨꯅꯤꯗꯅ ꯏꯃꯧꯁꯤꯗꯤ ꯏꯃꯥ ꯄꯦꯜꯂꯤ ꯏꯃꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯃꯧꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯂꯣꯝꯅ ꯇꯧꯖꯒꯦ ꯅꯁꯨꯒꯤ ꯀꯨꯝꯍꯩ ꯄꯦꯟꯅ ꯌꯦꯡꯕꯤꯈꯣ ꯄꯤꯕꯥꯅ ꯎꯔꯤꯔꯩ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯕꯁꯦ ꯑꯩꯗꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯀꯛꯄ ꯎꯄꯥꯜꯒ ꯄꯥꯡꯈꯛ ꯑꯣꯏꯔꯨꯔꯕ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯅꯧꯅ ꯌꯦꯅꯤꯡ ꯆꯣꯡꯈꯠꯂꯛꯂꯦ ꯇꯥꯕꯤꯕ ꯏꯃꯥ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯥꯏꯕꯤꯔꯅꯨꯀꯣ ꯅꯐꯝꯗꯒꯤ ꯊꯥꯖꯕ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯍꯟꯕꯤꯔꯅꯨꯀꯣ ꯃꯥꯡꯍꯜꯂꯔꯣꯏ ꯅꯃꯥ ꯅꯆꯥꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯤ ꯅꯃꯥ ꯅꯆꯥꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯑꯩ ꯊꯥꯕ ꯉꯝꯂꯅꯤ ꯎꯔꯤꯔꯩ ꯄꯤꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯎꯔꯤꯔꯩ ꯑꯆꯧꯕ ꯑꯃꯗꯤ ꯃꯣꯃꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯄꯥꯕ ꯉꯁꯤꯗꯒꯤ ꯅꯆꯥ ꯏꯄꯨꯔꯣꯏꯕꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯄꯥꯕꯒ ꯏꯃꯥꯒꯅ ꯑꯩꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯗꯨꯅ ꯅꯆꯥꯃꯛꯅꯤ ꯈꯟꯅ ꯅꯥꯀꯣꯟꯕꯤꯕꯒꯤꯗꯃꯛ ꯅꯆꯥꯅ ꯏꯃꯥ ꯄꯥꯕꯒꯤ ꯁꯤꯡꯕ ꯉꯝꯂꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯑꯆꯧꯕ ꯑꯃꯗꯤ ꯃꯣꯝꯕꯤꯁꯨ ꯀꯞꯇꯕ ꯉꯝꯗ꯭ꯔꯤ ꯃꯣꯝꯕꯤ ꯇꯞꯅ ꯎꯔꯤꯔꯩꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯏꯆꯥꯁꯤꯗꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯔꯣꯀꯣ ꯏꯁꯨ ꯀꯩꯐꯥ ꯅꯪꯁꯨ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯌꯨꯀꯣ ꯕꯨꯕꯣꯛꯅ ꯏꯁꯨꯕꯨ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯔꯕꯅꯤ ꯑꯆꯧꯕꯅ ꯉꯁꯤꯗꯒꯤꯗꯤ ꯏꯄꯥꯒꯤ ꯌꯨꯝꯁꯦ ꯏꯆꯥꯒ ꯏꯁꯨꯒ ꯂꯩꯔꯣꯏꯗꯕꯅꯤꯅ ꯄꯨꯡꯍꯥꯡ ꯍꯥꯡꯍꯧꯔꯅꯤ ꯏꯁꯨꯅ ꯅꯨꯡꯁꯤꯅ ꯄꯨꯄꯨ ꯀꯧꯕꯗꯣ ꯇꯥꯕ ꯐꯪꯂꯔꯣꯏꯀꯣ ꯄꯨꯄꯨ ꯄꯨꯄꯨ ꯅꯣꯏ ꯑꯅꯤ ꯀꯞꯀꯅꯨ ꯑꯩ ꯅꯣꯏꯅ ꯀꯞꯄꯗ ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯆꯧꯕ ꯃꯁꯨꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯐꯥꯒꯤ ꯇꯥꯊꯣꯔꯛꯂꯝꯃꯤ ꯀꯞꯄ ꯅꯠꯇꯦꯗ ꯄꯨꯄꯨꯒ ꯕꯨꯕꯣꯛꯀꯁꯦ ꯃꯤꯠꯇꯒꯤ ꯏꯁꯤꯡ ꯇꯥꯕꯅꯤ ꯀꯞꯄ ꯅꯠꯇꯦ ꯏꯁꯨ ꯐꯔꯦ ꯂꯣꯏꯁꯤꯜꯂꯨꯔꯣ ꯅꯪꯒꯤ ꯄꯥꯕꯒ ꯑꯕꯣꯛꯀꯅꯅꯦ ꯅꯃꯥ ꯅꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯣꯏ ꯄꯨꯄꯨ ꯕꯨꯕꯣꯛ ꯕꯥꯕꯥ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯁꯤꯟꯈꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯎꯔꯤꯔꯩ ꯑꯃꯗꯤ ꯀꯩꯐꯥꯗꯨ ꯄꯤꯕꯥ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯄꯤꯕꯥ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯎꯔꯤꯔꯩ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯀꯩꯐꯥꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯟꯈꯤꯔꯝꯃꯤ